ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯉꯁꯤꯁꯨ ꯊꯣꯏꯕ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯐꯝꯂꯤ, ꯑꯗꯨꯒ ꯋꯥꯔꯛꯂꯕ ꯀꯥꯟꯗ ꯑꯃꯨꯛꯁꯨ ꯍꯤꯞꯂꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ꯫ ꯊꯣꯏꯕꯕꯨ ꯁꯦꯟꯅꯔꯤꯕ ꯃꯌꯥꯝꯕ ꯊꯦꯝꯕꯁꯨ ꯋꯥꯕꯅ ꯑꯃꯨꯛꯁꯨ ꯎꯏꯔꯤ꯫ ꯅꯨꯃꯤꯠꯅ ꯌꯨꯝ ꯆꯪꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯉꯁꯤꯁꯨ ꯏꯁꯤꯡ ꯏꯄꯥꯛ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯊꯣꯏꯕꯗ "ꯏꯕꯨꯡ, ꯃꯤꯀꯞ ꯊꯣꯛꯂꯣ, ꯌꯨꯝꯗ ꯍꯜꯂꯣ꯫ ꯂꯤꯛꯂꯥꯏ, ꯂꯤꯛꯂꯥꯏ, ꯂꯤꯛꯂꯥꯏ!" ꯑꯃꯨꯛ ꯍꯧꯔꯛꯏꯅꯤ꯫ ꯊꯣꯏꯕ, ꯁꯤ ꯃꯤꯠ ꯄꯥꯡꯉꯨ꯫ ꯇꯥꯕ꯭ꯔꯣ ꯅꯌꯥꯝꯕꯅ ꯍꯥꯏꯔꯤꯁꯦ? ꯃꯤꯠ ꯄꯥꯡꯉꯨꯁꯦ꯫ ꯌꯨꯝꯗ ꯍꯜꯂꯁꯦ, ꯏꯃꯥꯅ ꯌꯨꯝꯗ ꯂꯥꯛꯑꯣꯅ ꯀꯧꯔꯤ꯫ ꯇꯥꯆꯧ, ꯏꯃꯥꯅ ꯅꯠꯇꯤꯌꯦ ꯀꯧꯔꯤꯗꯣ, ꯑꯩꯒꯤ ꯂꯤꯛꯂꯥꯏꯅꯅꯦ꯫ ꯂꯤꯛꯂꯥꯏ, ꯂꯤꯛꯂꯥꯏ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯑꯩ ꯅꯪꯒꯤ ꯁꯛꯇꯝ ꯎꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯑꯩ ꯅꯪ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯂꯤꯛꯂꯥꯏ꯫ ꯏꯌꯥꯝꯕꯒꯤ ꯊꯣꯏꯕ, ꯍꯧꯒꯠꯂꯣ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯁꯦ ꯍꯥꯏꯕ꯫ ꯉꯥꯏꯈꯣ ꯇꯥꯆꯧ, ꯑꯩ ꯂꯤꯛꯂꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯈꯤꯒꯦ꯫ ꯂꯤꯛꯂꯥꯏ, ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛꯇꯗꯤ ꯎꯍꯜꯂꯨꯕ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯂꯤꯛꯂꯥꯏ꯫ ꯊꯣꯏꯕ, ꯀꯥꯏꯗꯅꯣ ꯅꯪꯅ ꯀꯨꯝꯒꯦ ꯇꯧꯔꯤꯕꯗꯨꯕꯣ? ꯂꯥꯛꯑꯣ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯅꯪ ꯅꯌꯥꯝꯕ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯦ, ꯀꯩꯗꯧꯕꯒꯦ? ꯇꯥꯆꯧ, ꯅꯪꯕꯨ ꯑꯩ ꯁꯦꯟꯅꯕꯗ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ? ꯋꯥꯔꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯁꯦꯟꯅꯔꯤꯕꯅꯣ? ꯆꯠꯂꯣ ꯇꯥꯆꯧ, ꯅꯪ ꯌꯨꯝꯗ ꯀꯥꯈ꯭ꯔꯣ꯫ ꯑꯩꯒꯤ ꯂꯤꯛꯂꯥꯏ ꯉꯥꯏꯍꯧꯈꯤꯒꯦ꯫ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯌꯨꯝꯗ ꯁꯨꯀꯥ ꯀꯥꯔꯨꯏ꯫ ꯇꯥꯆꯧ, ꯑꯩ ꯂꯤꯛꯂꯥꯏ ꯎꯔꯛꯇꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯂꯛꯂꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯂꯤꯛꯂꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯄꯥꯛ ꯑꯁꯤꯗꯒꯤ ꯀꯥꯔꯛꯇ꯭ꯔꯤꯕ? ꯑꯩꯕꯨꯅ ꯏꯄꯥꯛ ꯑꯁꯤꯗ ꯀꯨꯝꯂꯛꯀꯅꯨ ꯍꯥꯏꯅ ꯋꯥꯁꯛꯍꯜꯂꯝꯂꯒ ꯃꯥꯅ ꯀꯔꯤꯒꯤ ꯀꯨꯝꯈ꯭ꯔꯤꯕꯅꯣ ꯇꯥꯆꯧ? ꯏꯕꯨꯡ, ꯅꯪ ꯌꯨꯝꯗ ꯀꯥꯔꯣ, ꯀꯩꯗꯧꯕꯒꯦ? ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯏꯕꯨꯡꯒ ꯑꯩꯒ ꯂꯥꯞꯅꯧ ꯍꯥꯏꯅ ꯇꯝꯂꯝꯂꯦ꯫ ꯑꯗꯨꯅ ꯃꯊꯪ ꯃꯄꯣꯛꯇ ꯏꯕꯨꯡꯒ ꯑꯩꯒ ꯊꯨꯡꯅꯅꯕ ꯑꯩ ꯏꯕꯨꯡꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯦ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯗꯤ ꯅꯆꯜ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨꯀꯣ ꯏꯕꯨꯡ꯫ ꯇꯥꯅꯤꯡꯗꯦ, ꯑꯩ ꯃꯊꯪ ꯃꯄꯣꯛ ꯄꯥꯝꯗꯦ꯫ ꯑꯩ ꯍꯧꯖꯤꯛꯀꯤ ꯃꯄꯣꯛꯁꯤꯗ ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯑꯩ ꯅꯪꯕꯨ ꯃꯌꯥꯝ ꯅꯨꯡꯁꯤ꯫ ꯅꯪ ꯂꯥꯛꯑꯣ ꯂꯤꯛꯂꯥꯏ꯫ ꯀꯅꯥꯒꯅꯣ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯕꯨ ꯊꯣꯏꯕ? ꯁꯦ, ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣꯁꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯁꯤ꯫ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯂꯤꯛꯂꯥꯏꯁꯨ ꯅꯪꯉꯣꯟꯗ ꯁꯥꯎꯔꯅꯤ, ꯍꯩꯅꯔꯔꯣꯏ꯫ ꯂꯥꯛꯑꯣ꯫ ꯊꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯊꯦꯝꯕ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯂꯤꯛꯂꯥꯏꯗ ꯁꯥꯎꯏ꯫ ꯁꯤꯈ꯭ꯔꯕ ꯃꯥꯗꯤ ꯁꯤꯈ꯭ꯔꯤ, ꯂꯩꯍꯧꯔꯤꯕ ꯃꯅꯥꯎꯅꯤꯄꯥ ꯊꯣꯏꯕꯗꯤ ꯀꯌꯥꯝ ꯋꯥꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯩꯍꯧꯔꯤ ꯍꯥꯏꯅ꯫ ꯑꯗꯨꯅ ꯊꯦꯝꯕꯅ ꯉꯁꯤꯁꯨ ꯊꯣꯏꯕ ꯊꯦꯝꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯒꯤ ꯅꯨꯄꯤ ꯊꯣꯏꯕꯒꯤꯅ ꯃꯇꯩꯃꯗꯤ ꯊꯣꯏꯕꯗ ꯌꯥꯝꯅ ꯁꯥꯎꯕ, ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯕ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯣꯏ ꯃꯄꯥꯗꯤ ꯌꯨꯝꯗ ꯃꯇꯨ ꯃꯆꯥ ꯂꯩꯍꯧꯔꯤꯒ ꯍꯥꯏꯕꯁꯦ ꯀꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤꯅꯤ꯫ ꯉꯥꯎꯔꯤꯔꯥ ꯉꯥꯎꯁꯤꯟꯅꯔꯤꯔꯁꯨ ꯈꯪꯗꯕ ꯅꯅꯥꯎ ꯅꯤꯄꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯖꯥꯠꯅꯤꯗ꯫ ꯑꯗꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯤꯔꯤꯕ꯫ ꯌꯨꯝꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯏꯆꯥꯅ ꯀꯔꯤ ꯆꯥꯔꯝꯒꯅꯤ ꯊꯛꯂꯝꯒꯅꯤ ꯀꯥꯁꯦ ꯀꯩꯝꯇ ꯎꯗꯈꯩ꯫ ꯌꯨꯝꯗ ꯑꯩꯅ ꯐꯧꯆꯦꯡ ꯃꯌꯥꯝ ꯑꯃ ꯊꯝꯂꯤ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯏꯪꯈꯣꯜꯗ ꯍꯤꯟꯖꯥꯡ ꯃꯌꯥꯝ ꯊꯥꯔꯤꯁꯤꯗ ꯅꯪꯅ ꯍꯥꯏꯗꯨꯅ ꯀꯩꯅꯣ ꯅꯨꯄꯤ? ꯑꯣ, ꯆꯥꯅꯕ ꯊꯝꯕꯤꯔꯕꯅꯤꯅꯅꯦ, ꯏꯃꯥ ꯏꯆꯥꯁꯦ ꯃꯥꯏ ꯊꯣꯛꯄ ꯄꯪꯂꯩ ꯂꯩ, ꯄꯪꯍꯤꯡ ꯍꯤꯡꯂꯣ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯁꯦ? ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏ ꯃꯄꯥꯗꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯁꯨ ꯌꯥꯔꯤꯅꯦ꯫ ꯅꯅꯥꯎ ꯅꯤꯄꯥ ꯑꯉꯥꯎꯕꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯒ ꯄꯥꯠꯇ ꯆꯣꯡꯊꯔꯒ ꯁꯤꯃꯤꯟꯅꯈ꯭ꯔꯣꯗꯅ꯫ ꯀꯔꯤ? ꯅꯪꯅ ꯉꯁꯥꯏꯗꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ ꯍꯥ? ꯅꯃꯥꯏꯗ ꯊꯥꯖꯤꯜꯂꯧꯔ ꯅꯪ? ꯉꯁꯤ ꯑꯩꯒꯤ ꯏꯅꯥꯎꯄꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯑꯣꯏꯍꯟꯕꯗ ꯅꯪꯁꯨ ꯌꯥꯎꯔꯤꯕꯅꯤꯅꯦ꯫ ꯅꯪ ꯑꯩ ꯀꯔꯤꯃꯇ ꯈꯪꯂꯝꯃꯣꯏ ꯍꯥꯏꯅ ꯅꯤꯡꯕ꯭ꯔꯥ ꯍꯥ? ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯕꯤꯔꯣ꯫ ꯃꯤ ꯁꯤꯕꯩꯁꯨ ꯑꯩꯉꯣꯟꯗ, ꯃꯅꯥꯎ ꯅꯤꯄꯥ ꯉꯥꯎꯕꯩꯁꯨ ꯑꯩꯉꯣꯟꯗ꯫ ꯑꯩꯁꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯇꯥꯏꯅꯐꯝ ꯐꯨꯐꯝꯅꯦ꯫ ꯁꯦ, ꯐꯨꯈꯨꯑꯣ, ꯅꯈꯨꯠꯇ ꯄꯦꯟꯅ ꯐꯨꯈꯨꯑꯣ꯫ ꯏꯇꯩꯃ, ꯀꯞꯀꯅꯨ, ꯑꯩꯒꯤ ꯂꯤꯛꯂꯥꯏꯁꯤꯗꯤ꯫ ꯇꯥꯆꯧ, ꯏꯇꯩꯃꯗ ꯐꯨꯒꯅꯨ, ꯂꯤꯛꯂꯥꯏ ꯍꯤꯡꯂꯤ꯫ ꯃꯥꯒ ꯑꯩꯒ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯩ ꯏꯊꯟꯗ ꯂꯩꯕ ꯀꯥꯟꯗꯗꯤ ꯂꯤꯛꯂꯥꯏꯗꯣ ꯄꯥꯠ ꯑꯗꯨꯗꯩ ꯀꯥꯔꯛꯇꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯂꯤꯛꯂꯥꯏ ꯁꯤꯗ꯭ꯔꯤ,
ꯂꯤꯛꯂꯥꯏ ꯁꯤꯗ꯭ꯔꯤ ꯏꯃꯥ ꯏꯃꯥ ꯊꯣꯏꯕꯁꯦ ꯆꯥꯛ ꯄꯤꯖꯔꯒ ꯄꯣꯊꯥꯍꯜꯂꯣ ꯍꯌꯦꯡꯗꯤ ꯉꯟꯅ ꯊꯣꯏꯕ ꯄꯨꯔꯒ ꯃꯤꯔꯝꯗ ꯂꯥꯌꯦꯡꯕ ꯄꯨꯔꯒꯦ ꯁꯤꯗ ꯁꯨꯝ ꯂꯩꯕꯗꯤ ꯑꯣꯏꯔꯔꯣꯏ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯏꯃꯥ ꯂꯣꯏꯅ ꯇꯥꯏ ꯏꯃꯥꯗꯤ ꯉꯁꯥꯏꯗꯩ ꯅꯆꯥꯅꯨꯄꯥꯅ ꯏꯐꯨꯕꯁꯦ ꯇꯥꯅ ꯇꯥꯅ ꯎꯅ ꯎꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯈꯥꯝꯇꯣꯛꯀꯦ ꯀꯥꯏꯅ ꯈꯟꯕꯤꯕꯖꯥ ꯅꯠꯇꯦꯅꯦ ꯐꯩ ꯐꯩ ꯅꯃꯥ ꯅꯆꯥꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ ꯑꯆꯧꯕ ꯃꯧꯁꯦ ꯐꯨꯕ ꯈꯔꯒ ꯋꯥꯠꯂꯤꯀꯣ ꯃꯁꯤꯗꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯐꯨꯁꯤꯅꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩ ꯑꯉꯥꯡ ꯑꯃꯨꯛꯇ ꯊꯤꯔꯨꯒꯦ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯕ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯇꯨꯝꯕꯒ ꯆꯥꯕꯒ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯧ ꯁꯣꯔ ꯅꯝꯊꯤꯕꯤꯁꯤꯡꯗꯨꯒ ꯃꯤꯋꯥ ꯑꯃꯨꯛ ꯉꯥꯡꯅ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯉꯥꯡꯅ ꯀꯥꯏꯗ ꯂꯩ ꯀꯅꯥꯒ ꯁꯥꯟꯅꯔꯤ ꯍꯥꯏꯕꯁꯨ ꯌꯦꯡꯁꯤꯟꯗꯦ ꯍꯧꯖꯤꯛ ꯏꯆꯥ ꯂꯥꯛꯑꯀꯥꯟꯗ ꯑꯐꯕꯤ ꯁꯥꯗꯅ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯂꯔꯤꯕ ꯍꯥꯏꯃꯧ ꯏꯁꯨꯗꯣ ꯃꯄꯨꯒ ꯁꯥꯟꯅꯔꯤꯕꯅꯤ ꯑꯉꯥꯡ ꯊꯤꯕꯒꯤ ꯅꯃꯥꯗ ꯌꯨꯝꯗꯒ ꯑꯃꯨꯛ ꯍꯜꯂꯛꯑꯣꯏ ꯂꯥꯎ ꯂꯥꯎ ꯌꯨꯝꯗ ꯊꯨꯅ ꯆꯪꯂꯛꯎ ꯇꯥꯕ꯭ꯔꯣ ꯏꯃꯥꯅ ꯍꯥꯏꯁꯦ ꯏꯃꯥ ꯇꯥꯆꯧ ꯅꯣꯏ ꯏꯇꯩꯃꯗ ꯑꯗꯨꯃꯥꯏꯅ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯅꯨ ꯏꯃꯥꯒꯤ ꯊꯣꯏꯕ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯏꯆꯥꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯅꯇꯩꯃ ꯑꯁꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯏꯆꯥꯗꯤ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕꯅꯤꯀꯣ ꯃꯃꯥꯅ ꯊꯣꯏꯕꯕꯨ ꯊꯦꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯟꯕꯒꯗꯤ ꯃꯌꯥꯝꯕ ꯊꯦꯝꯕꯅ ꯊꯣꯏꯕꯕꯨ ꯃꯤꯔꯝꯗ ꯂꯥꯌꯦꯡꯕ ꯄꯨꯅꯕ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ ꯏꯃꯥ ꯇꯥꯆꯧꯒ ꯑꯩꯒ ꯆꯠꯇꯣꯏꯁꯦ ꯀꯥꯏꯗꯅꯣ ꯏꯆꯥꯒꯤ ꯅꯥꯕꯗꯣ ꯂꯥꯌꯦꯡꯅꯕꯅꯤ ꯑꯩꯕꯨ ꯀꯥꯏꯗ ꯅꯥꯒꯦ ꯏꯃꯥ ꯑꯩ ꯅꯥꯕꯩ ꯑꯣꯏꯔꯗꯤ ꯑꯩ ꯆꯠꯂꯣꯏ ꯑꯩ ꯀꯩꯁꯨ ꯅꯥꯗꯦ ꯅꯣꯏꯅ ꯏꯄꯥꯗ ꯆꯠꯍꯟꯗꯅꯕ ꯂꯤꯛꯂꯥꯏꯒ ꯎꯅꯗꯅꯕ ꯊꯑꯣꯏꯒꯤ ꯁꯤꯜꯂꯤꯅꯤ ꯑꯗꯨꯅ ꯑꯩ ꯆꯠꯂꯣꯏ ꯑꯩ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯊꯣꯏꯕꯗ ꯑꯃꯨꯛ ꯂꯛꯅꯔꯤꯅꯣ ꯊꯣꯏꯕ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯊꯥꯖꯔꯨꯅꯨꯀꯣ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯂꯛꯅꯔꯤꯅꯤ ꯏꯃꯥꯅ ꯏꯆꯥꯗ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤꯗ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯅꯥꯗꯣꯏꯅꯣ ꯑꯗꯨꯗꯤ ꯀꯩꯗꯧꯕ ꯃꯤꯔꯝꯗ ꯆꯠꯇꯣꯏꯅꯣ ꯑꯩꯒꯤ ꯅꯥꯕ ꯂꯥꯌꯦꯡꯕꯅꯤ ꯆꯠꯇꯣꯏꯁꯦ ꯑꯗꯣ ꯊꯣꯏꯕ ꯅꯪ ꯅꯇꯩꯃꯗꯒꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯑꯃꯨꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯣꯏ ꯇꯥꯆꯧ ꯑꯗꯣ ꯇꯥꯆꯧꯗꯤ ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯤꯅꯣ ꯍꯛꯆꯥꯡ ꯃꯅꯨꯡꯗꯅꯤ ꯁ꯭ꯋꯥꯏꯗ ꯌꯦꯡꯕꯗꯣ ꯀꯅꯥꯝꯇꯅ ꯉꯝꯂꯔꯣꯏ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯥꯗ ꯌꯦꯡꯕ ꯆꯠꯁꯤ ꯅꯪ ꯅꯌꯥꯝꯕꯅ ꯅꯥꯔꯒ ꯂꯩꯈꯤꯗꯕ ꯊꯣꯛꯂꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯇꯥꯆꯧ ꯑꯗꯨ ꯇꯥꯆꯧ ꯑꯩ ꯂꯤꯛꯂꯥꯏꯗ ꯍꯥꯏꯔꯝꯈꯤꯒꯦꯀꯣ ꯉꯥꯏꯈꯣ ꯊꯣꯏꯕ ꯏꯃꯥ ꯕꯥꯕꯥ ꯑꯩ ꯆꯠꯂꯤ ꯅꯃꯧ ꯅꯨꯄꯤꯒ ꯑꯉꯥꯡꯒ ꯇꯨꯝꯍꯧꯕꯅꯤ ꯑꯩ ꯆꯠꯂꯦ ꯍꯥꯏꯕꯤꯌꯨꯀꯣ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯅꯅꯥꯎ ꯅꯤꯄꯥꯗꯣ ꯐꯖꯅ ꯁꯦꯟꯅꯧꯀꯣ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯍꯜꯂꯤꯀꯣ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯑꯃ ꯆꯠꯈ꯭ꯔꯕꯁꯨ ꯑꯃ ꯂꯥꯛꯀꯅꯤ ꯑꯅꯤ ꯆꯠꯈ꯭ꯔꯕꯁꯨ ꯑꯍꯨꯝ ꯂꯥꯛꯀꯅꯤ ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯍꯥꯏꯋꯥꯅꯤ ꯇꯥꯅꯤꯡꯗ꯭ꯔꯦꯗ ꯃꯣꯏ ꯃꯄꯥꯁꯨ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅꯀꯁꯨ ꯈꯟꯒꯅꯨ ꯑꯗꯨꯒ ꯏꯆꯥ ꯊꯣꯏꯕꯒꯤꯁꯦ ꯅꯨꯡꯁꯤꯕꯅꯤ ꯅꯨꯄꯤ ꯄꯥꯝꯕ ꯅꯠꯇꯦ ꯃꯣꯏ ꯃꯄꯥꯁꯨ ꯑꯩꯅ ꯌꯥꯕꯤꯗꯕꯗ ꯁꯥꯎꯗꯅ ꯁꯤꯖꯒꯅꯤ ꯍꯥꯏꯗꯅ ꯎꯊꯛꯇ ꯀꯥꯈꯤꯕꯗꯣ ꯆꯣꯡꯊꯥꯗꯣꯏꯅꯦꯅ ꯑꯗꯨꯗꯤ ꯑꯩꯗꯤ ꯌꯣꯡꯆꯥꯛ ꯍꯦꯛꯄ ꯎꯗ ꯀꯥꯖꯔꯒ ꯅꯪꯅ ꯂꯥꯟꯅ ꯈꯟꯈꯤꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯌꯥꯔꯦꯍꯦ ꯑꯣꯏꯔꯦ ꯄꯥꯔꯣꯏꯗꯕꯗ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯀꯥꯏꯗꯅꯣꯃ ꯋꯥꯔꯤꯗꯣ ꯁꯥꯟꯅꯕꯤꯔꯣ ꯁꯣꯝꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕꯁꯤ ꯐꯥꯎꯕ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯅꯪ ꯀꯨꯁꯤꯅꯤ ꯀꯔꯤ ꯍꯥꯏꯕ ꯀꯨꯁꯤꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏ ꯃꯃꯥ ꯃꯥꯟꯅꯔꯨꯅꯨꯅꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯨꯄꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯧꯅ ꯑꯣꯏꯅ ꯐꯨꯕꯤꯔꯛꯀꯅꯤꯅꯦ ꯀꯥꯎꯕꯨ ꯀꯥꯎꯏꯍꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯁꯨꯔꯨꯕꯅ ꯐꯔꯅꯤ ꯃꯄꯥ ꯍꯣꯏ ꯀꯩꯗꯧꯔꯦ ꯊꯣꯏꯕ ꯅꯪꯅ ꯅꯃꯥꯏ ꯅꯃꯤꯠ ꯏꯁꯨꯛ ꯁꯨꯛꯊꯔꯗꯤ ꯇꯥꯆꯧ ꯂꯤꯛꯂꯥꯏꯗꯣ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯤ ꯃꯥ ꯑꯩꯕꯨ ꯁꯥꯎꯔꯤꯕ ꯖꯥꯠꯂꯣ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯃꯥ ꯊꯕꯛ ꯆꯤꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏ ꯇꯥꯆꯧ ꯃꯥ ꯊꯕꯛ ꯆꯤꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯇꯥꯆꯧ ꯏꯕꯥꯅꯤ ꯊꯨꯅꯗꯤ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤꯀꯣ ꯊꯨꯅ ꯍꯜꯂꯛꯇꯣꯏꯅꯤ ꯃꯤꯔꯝꯗꯕꯨ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯂꯥꯎ ꯆꯠꯁꯤ ꯊꯦꯝꯕꯅ ꯃꯅꯥꯎ ꯅꯤꯄꯥ ꯊꯣꯏꯕꯕꯨ ꯃꯤꯔꯝꯗ ꯄꯨꯗꯨꯅ ꯑꯍꯩꯕ ꯇꯥꯃꯨꯕꯤ ꯀꯧꯕꯤ ꯌꯥꯝꯅ ꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃꯗ ꯂꯥꯌꯦꯡꯂꯝꯃꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯒꯤ ꯏꯅꯥꯎ ꯅꯤꯄꯥꯁꯤꯕꯨ ꯍꯥꯟꯅꯒꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯝꯈꯤꯒꯗ꯭ꯔꯅꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯂꯕꯅꯤꯅ ꯀꯔꯤꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯗꯣꯏꯅꯣ ꯀꯔꯤꯁꯨ ꯄꯥꯈꯠꯂꯨꯅꯨꯗ ꯑꯩꯅ ꯐꯅꯕ ꯂꯥꯌꯦꯡꯒꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣ
Nanau nipana mikuk kuding soliba. Liklai hariba nupi asi kanano. Magi nupi oidoirane. Aigi nau nipaga yam nungsinasaba nupi ni Maipakpi. Adudi moi anigi warido liyudana. Ay amukta tage. Nanau nipa so aina hidak thaduna sumduna tumhalambani. Hagolakadaba wali. Hoije. Thembana Maipakpida thoiba amade liklagi haukraba wari khara lirami. 𝗬𝗵𝗵𝗂 nangbo kaida leige imungda leibro kai haiduna ima bakon sidai oiradi nasana pa atombo in haibiu aigi nupa dadi haibirakanu leibro mabo leirabadi imana kawi amukta hayune imagi wado aingonda dum hairo madi masangamdena pothahali yaina mabo masangamdeba hauzik waida ising holampado adudi aigi ilujanaba isingdo holaliba aduga masada ngamkhidraba yare mama aina kaubase tana khumdaba ngamidako aigi sa ahalse 𝗬𝗵𝗂 nang nupi na ngamaliko masaksiga 𝗬𝗵𝗂 nang nupi na ngamaliko kaina masa atombaduna nupi amagi matungda koin inaraga koin ngauraga leibadudi nongmata haidine aduga aigi nupadana aina imungsida keki tawrokpa ngamgedo yengunoi ima chakrabo kai haramino imana karigi oinege akon sibala aminidana ado nupa aidi law inkolse yenthoknaraga tokai oina leinabana phadawu malida thabakna nangna sumsuba chabana moi mayamna hena sumtaba nate nanau nipa thoibadubo hojipo kaida leigi sini nongan bade namitaba phawba mama mapa masak khangdaba liklai haibra kaino nupidugi manakta adum leidubo nate mabu ikaibaga karimata khangdraba sini hayengne law inkol kase napiduda loinam pithoklamdanabako kari wano nana ngasai haisingdubo ai amatane pap taba ngamdre makokna karambano maningna karambano su amata khangdre nate nangna hainingise kari wano munna tawse ai phajana haige mauduna magi nupa thembada wa mayam ama kak tawduna hairami aduna nonganbagadi thembana mamaga mapagada magi inkol saruk piro haiduna khanaba hauraklammi inkol galogase thoibaga iga chamanana yenbasu yar aini hena yamna pigadabani thabakna aina loina sumsu haiba aduga thoibana mama mapa masaksu khangdabi hanubi mabok amana yopi lari sudalabi nupidugi manakta adum hai yare wa ma khang taran nangbu yumsigi karida thabak subu yawrige thabak ama haibada natu sina kanthok tan thamlaga ha nate nangbu kari thabak surige haiba law semba yawu sunata inkol gi laitum ama phawba thugai yawu sunate hairabasu natu phajabisina leitega ngamdrega sangdrega na dum tawleraga thabakti isa atombana ngaktani suriba nomliba mayamsi aduga mama mapa leikera leiroira mabokna yokera lairabi oigera isa atombana nungsijaba nupini aina suyai napana suyai nangi natu ina khonbi mama mapa leibi hauna lojat khangdabi laisu yawdabi nupi sidagi su lairabi mabokna yopiduna phaba damadam helina karino nupa nana tumina leiduba ima babana harise khummo khanawo amuta tabro ina harise dupe aidi yumgi thabo amatabu yawramdrene adudi ngahan kai aidi kaidaw leramiba nupigi ising honba nupigi phi suba makhong paiba huri khotpiba mayam ama tawduna laribadudi ha babana harise chumini aigi nupa sidi pura buduni dana nupa nang tumina leba yaroi law inkol yenase hayo nang boy ni pamda toina puraga takpado loina kawrbo haibani kawdi hei ai roi ningsingli baba ima adoda khangdi aigi fangphum dokpa law inkol sarukdo bibiro ai to khaina lejarage loiga lebase ai pamre 𝗬𝗵𝗂 nang kona ningam jaroi-go nupina haibawa yamna inganuko aphabawa oiradi phai adudi natadana ko ima namau nupina hairiba singse aigidi aphabawa ngaktani aduna aidi hoji aigi law inkol saruk singdo pidaba su ayar sidi pura oiridana moi mapa hoji po kamdause haibanu phare
ꯏꯆꯥꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯝꯃꯤꯅ ꯏꯄꯥꯅ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯨꯛꯁꯤꯡꯗꯣ ꯄꯤꯔꯒꯦ ꯑꯗꯨꯕꯨ ꯅꯅꯥꯎ ꯅꯤꯄꯥꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯄꯣꯊꯥꯖꯔꯨ ꯊꯣꯏꯕꯁꯨ ꯍꯜꯂꯛꯇ꯭ꯔꯤ ꯍꯜꯂꯛꯄꯒ ꯏꯄꯥ ꯀꯧꯔꯛꯂꯒꯦꯀꯣ ꯍꯣꯏ ꯄꯥꯕ ꯅꯨꯄꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯔꯝꯃꯅꯤꯅꯦ ꯅꯪꯅ ꯍꯥꯏꯕꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯕꯒ ꯏꯃꯥꯒꯗ ꯍꯥꯏꯗꯣ ꯅꯌꯥꯒ ꯍꯤꯒꯠꯂꯛꯈꯤꯅꯨꯗ ꯅꯨꯄꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯅꯥꯎ ꯅꯤꯄꯥꯅꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯃꯔꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯅ ꯅꯪ ꯌꯨꯝꯗ ꯂꯩꯔꯝꯃꯨ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯊꯣꯛꯂꯨꯒꯦ ꯆꯥꯛꯇꯣ ꯊꯣꯡꯒꯦ ꯊꯣꯡꯕꯤꯔꯝꯃꯨ ꯍꯦꯟꯖꯥꯡ ꯍꯥꯎꯍꯜꯂꯝꯃꯨꯀꯣ ꯅꯨꯄꯥ ꯑꯩꯅ ꯊꯣꯡꯕ ꯍꯦꯟꯖꯥꯡꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯤ ꯉꯁꯤꯗꯤ ꯂꯤꯛꯂꯥꯏꯒ ꯃꯄꯣꯛꯀꯗꯣ ꯂꯥꯟ ꯇꯧꯒꯦ ꯑꯗꯨꯒ ꯊꯣꯏꯕꯒ ꯂꯤꯛꯂꯥꯏꯒ ꯂꯩꯅꯔꯤꯕ ꯅꯨꯡꯁꯤ ꯃꯔꯤꯁꯦ ꯊꯨꯒꯥꯏꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯣꯏꯕꯁꯦ ꯉꯥꯎꯕ꯭ꯔꯥ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ꯭ꯔꯥ ꯑꯃ ꯇꯧꯈ꯭ꯔꯗꯤ ꯃꯥꯒꯤ ꯂꯧꯏꯈꯣꯜ ꯁꯔꯨꯛꯁꯦ ꯑꯩ ꯅꯨꯄꯥꯒꯤ ꯂꯣꯏꯅ ꯑꯣꯏꯗꯣꯏꯕ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯃꯤꯡꯒꯤ ꯋꯥꯅꯤ ꯑꯁꯦꯡꯕꯗꯤ ꯑꯩꯒꯤ ꯉꯥꯛꯇꯅꯤ ꯑꯣꯏꯔꯤꯁꯤ ꯀꯅꯥꯅꯣ ꯂꯤꯛꯂꯥꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯅꯨꯄꯥ ꯑꯃ ꯂꯨꯝꯃꯤꯁꯤꯅ ꯑꯁꯤꯕꯨ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯀꯨꯟꯖꯣꯗꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯅꯦꯍꯦ ꯍꯥꯏ ꯀꯨꯟꯖꯣ ꯅꯪ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤꯅꯣ ꯀꯅꯥ ꯂꯨꯝꯃꯤꯅꯣ ꯑꯩ ꯂꯤꯛꯂꯥꯏ ꯂꯨꯝꯕ ꯂꯥꯛꯄꯅꯤ ꯅꯠꯇꯦ ꯃꯥꯅꯤ ꯈꯪꯗꯦ ꯃꯁꯥꯁꯦ ꯊꯥꯒꯠꯈ꯭ꯔꯦꯅꯦ ꯌꯥꯔꯤꯅꯦ ꯀꯨꯟꯖꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯁꯨꯝ ꯍꯪꯒꯦꯅ ꯍꯪꯂꯤꯕꯅꯤ ꯑꯗꯣ ꯀꯨꯟꯖꯣ ꯅꯪꯕꯨ ꯂꯤꯛꯂꯥꯏꯁꯦ ꯑꯁꯦꯡꯒꯤ ꯄꯥꯝꯗꯤ ꯄꯥꯝꯃꯤꯀꯣ ꯏꯀꯥꯏꯅꯨꯅꯦ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨꯅꯦ ꯄꯥꯝꯃꯤꯕꯣ ꯑꯗꯨꯅꯕꯨ ꯃꯥ ꯂꯨꯝꯕ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯂꯤꯛꯂꯥꯏꯁꯦ ꯅꯪꯒꯤ ꯑꯣꯏꯅꯤꯡꯂꯝꯃꯅꯤ ꯄꯥꯝꯂꯗꯤ ꯑꯣꯏꯅꯤꯡ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯗꯣ ꯅꯪ ꯀꯅꯥꯅꯣ ꯑꯩꯗꯤ ꯅꯪ ꯈꯪꯗꯦꯅꯦ ꯑꯩ ꯈꯪꯗ꯭ꯔꯣ ꯍꯥꯏꯁꯦ ꯍꯦꯔꯥ ꯅꯪ ꯊꯣꯏꯕꯗꯤ ꯈꯪꯕ꯭ꯔꯥ ꯂꯤꯛꯂꯥꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯣ ꯊꯣꯏꯕꯗꯤ ꯀꯩꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯃꯥ ꯂꯩꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯂꯤꯛꯂꯥꯏꯗ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯁꯦ ꯑꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅꯅꯦ ꯊꯣꯏꯕꯒ ꯂꯤꯛꯂꯥꯏꯒꯁꯦ ꯊꯨꯒꯥꯏꯔꯗꯕꯅꯤꯅꯦ ꯑꯗꯨꯒ ꯅꯪꯅ ꯂꯤꯛꯂꯥꯏꯁꯦ ꯅꯪꯒꯤ ꯑꯣꯏꯕ ꯑꯗꯨꯝ ꯐꯪꯂꯗꯕꯅꯤꯅꯦ ꯑꯁꯦꯡꯕ꯭ꯔꯣ ꯏꯆꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯃꯧꯗꯨꯒ ꯀꯨꯟꯖꯣꯒ ꯐꯠꯇꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯋꯥꯁꯤꯡꯗꯨ ꯇꯥꯔꯒ ꯀꯨꯟꯖꯣꯅ ꯌꯥꯝ ꯍꯔꯥꯎꯅ ꯏꯇꯩꯃ ꯅꯪꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯣꯏꯔꯦꯗꯅ ꯑꯗꯨꯗꯤ ꯏꯇꯩꯃ ꯑꯩ ꯂꯤꯛꯂꯥꯏ ꯍꯣꯏꯗꯒꯤ ꯌꯦꯟ ꯑꯃꯠꯇ ꯍꯨꯔꯥꯜꯂꯨꯈꯤꯒꯦ ꯏꯇꯩꯃꯗꯤ ꯍꯟꯅꯨꯕꯤꯗ ꯎꯅꯔꯣ ꯂꯤꯛꯂꯥꯏꯗꯤ ꯂꯩꯇꯕꯅꯦꯕ ꯍꯣꯏ ꯃꯧꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯄꯣꯛꯇ ꯌꯥꯝ ꯊꯤꯅ ꯆꯩꯔꯝꯃꯤ ꯅꯋꯥ ꯐꯪꯉꯤ ꯍꯟꯅꯨꯕꯤ ꯅꯪꯅ ꯆꯥꯊꯣꯛꯈꯤ ꯅꯆꯥ ꯅꯃꯧ ꯐꯪꯉꯤ ꯑꯗꯨꯁꯨ ꯅꯪꯅ ꯆꯥꯊꯣꯛꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯁꯨ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯗꯣ ꯊꯥꯗꯣꯛꯂꯒ ꯏꯄꯪ ꯄꯪꯖꯕ ꯑꯩꯈꯣꯏ ꯊꯣꯏꯕꯗꯣ ꯆꯥꯅꯕꯅ ꯊꯦꯝꯂꯧꯗꯅ ꯐꯥꯔꯤ ꯑꯣꯏꯔꯝꯅꯤꯅꯦ ꯅꯁꯨ ꯅꯨꯄꯤꯗꯣ ꯐꯖꯅ ꯍꯥꯏꯔꯒ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯖꯧ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯑꯩꯈꯣꯏ ꯊꯣꯏꯕꯒ ꯍꯦꯛ ꯎꯅꯔꯝꯂꯕ ꯅꯁꯨ ꯅꯨꯄꯤꯗꯣ ꯁꯤꯔꯦ ꯈꯪꯉꯨ ꯃꯃꯥ ꯃꯄꯥꯅ ꯅꯥꯀꯣꯟꯕꯤꯗꯕꯤ ꯃꯃꯥ ꯃꯄꯥ ꯍꯥꯠꯄꯤ ꯏꯕꯦꯝꯃꯅ ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕ ꯐꯅ ꯂꯩꯔꯕꯁꯨ ꯃꯕꯣꯛ ꯑꯩꯉꯣꯟꯗ ꯉꯥꯡ ꯆꯩꯌꯨꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯗꯗꯤ ꯑꯗꯨꯝꯅ ꯆꯩꯕꯤꯒꯅꯨ ꯍꯥꯏꯕꯤꯒꯅꯨꯅꯦ ꯍꯥꯏꯅꯤ ꯑꯩꯗꯤ ꯍꯥꯏꯈꯤꯅꯤ ꯑꯩꯈꯣꯏ ꯊꯣꯏꯕꯒ ꯅꯁꯨ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯗꯨꯒꯅꯦ ꯎꯅꯔꯤꯈꯩ ꯍꯥꯏꯈꯤꯅꯤ ꯇꯥꯕꯨ ꯐꯅ ꯅꯨꯡꯉꯥꯏꯔꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯔꯝꯂꯤꯕ ꯃꯁꯤ ꯅꯨꯄꯤꯒꯤ ꯈꯨꯄꯠꯇꯁꯤ ꯁꯣꯏꯗꯅ ꯊꯣꯏꯕꯒ ꯂꯤꯛꯂꯥꯏꯒ ꯀꯥꯏꯅꯅꯤꯕꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯤꯛꯂꯥꯏꯁꯦ ꯑꯩꯒꯤ ꯑꯗꯨꯝ ꯇꯥꯔꯤꯅꯤ ꯑꯩ ꯌꯦꯟꯁꯤ ꯄꯨꯔꯒ ꯆꯠꯍꯧꯔꯒꯦ ꯌꯨꯝꯗ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯔꯨꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯧꯁꯨ ꯀꯨꯟꯖꯣꯁꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯤꯛꯂꯥꯏꯒ ꯊꯣꯏꯕꯒ ꯍꯜꯂꯛꯂꯝꯃꯤ ꯑꯕꯣꯛ ꯑꯩ ꯍꯜꯂꯛꯑꯦ ꯇꯨ ꯑꯕꯣꯛꯅ ꯆꯥꯅꯤꯡꯕ ꯉꯥ ꯃꯆꯥꯗꯣ ꯏꯕꯨꯡ ꯊꯣꯏꯕꯅ ꯃꯌꯥꯝ ꯂꯩꯕꯤꯔꯦ ꯍꯣꯔꯦꯟꯗꯤ ꯑꯕꯣꯛꯀꯤ ꯑꯩꯅ ꯉꯥ ꯃꯆꯥꯁꯦ ꯃꯌꯥꯝ ꯍꯥꯎꯅ ꯊꯣꯡꯕꯤꯗꯣꯏꯅꯤ ꯑꯕꯣꯛ ꯀꯩꯗꯧꯔꯒꯦ ꯑꯕꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯑꯕꯣꯛ ꯀꯩꯗꯧꯔꯦ ꯑꯕꯣꯛ ꯏꯁꯥ ꯉꯝꯗꯕ꯭ꯔꯣ ꯑꯕꯣꯛ ꯀꯩꯗꯧꯔꯒꯦ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯣ ꯑꯕꯣꯛ ꯀꯞꯀꯅꯨꯋꯣ ꯑꯕꯣꯛꯅ ꯀꯞꯂꯕꯗꯤ ꯅꯁꯨ ꯑꯩꯁꯨ ꯀꯞꯂꯅꯤꯌꯦ ꯍꯥꯏꯌꯣ ꯑꯕꯣꯛ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯑꯕꯣꯛꯀꯤ ꯏꯁꯨ ꯅꯨꯄꯤ ꯑꯕꯣꯛꯁꯦ ꯌꯥꯝ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯦ ꯑꯕꯣꯛꯇꯤ ꯏꯁꯨ ꯑꯅꯤꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯕꯗꯣ ꯌꯦꯡꯂꯝꯈꯤꯒꯦ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ
ꯑꯕꯣꯛ ꯏꯁꯨꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯣ ꯎꯕ ꯐꯪꯗꯅ ꯁꯤꯕꯅ ꯍꯥꯟꯗꯧꯕ ꯃꯥꯜꯂꯦꯅꯦ ꯑꯕꯣꯛꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤꯅꯣ ꯑꯕꯣꯛ ꯀꯔꯤꯒꯤ ꯑꯕꯣꯛ ꯁꯤꯗꯣꯏꯅꯣ ꯑꯕꯣꯛꯇꯤ ꯑꯩꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯗꯣꯏꯅꯤ ꯑꯕꯣꯛꯀꯤꯗꯃꯛ ꯅꯁꯨ ꯊꯣꯏꯕ ꯂꯩꯔꯤꯕꯁꯤꯗꯤ ꯀꯞꯀꯅꯨꯁꯦ ꯑꯕꯣꯛ ꯑꯕꯣꯛꯅ ꯀꯞꯄꯁꯦ ꯅꯁꯨ ꯊꯣꯏꯕ ꯌꯦꯡꯕ ꯉꯝꯗꯦꯕ ꯀꯞꯀꯅꯨꯀꯣ ꯑꯕꯣꯛ ꯑꯩ ꯑꯕꯣꯛꯀꯤ ꯉꯥ ꯃꯆꯥꯁꯦ ꯍꯥꯎꯅ ꯊꯣꯡꯕꯤꯔꯛꯀꯦ ꯑꯗꯣ ꯑꯕꯣꯛ ꯑꯩꯈꯣꯏꯗ ꯉꯁꯤ ꯀꯅꯥ ꯂꯥꯛꯑꯝꯒꯦ ꯀꯔꯤꯒꯤ ꯑꯕꯣꯛꯅ ꯊꯋꯥꯏ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯌꯣ ꯑꯕꯣꯛ ꯅꯁꯨꯗ ꯋꯥ ꯂꯣꯠꯀꯅꯨ ꯀꯨꯟꯖꯣ ꯂꯥꯛꯑꯝꯕ꯭ꯔꯥ ꯑꯕꯣꯛ ꯃꯥꯅ ꯑꯕꯣꯛꯇ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤꯅꯣ ꯍꯥꯏꯌꯣ ꯑꯕꯣꯛ ꯀꯨꯟꯖꯣꯅ ꯑꯕꯣꯛꯇ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯑꯩ ꯃꯌꯨꯝꯗ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯕ 이수 누빠 ngasa이도 당기 나타이마도 라미네 아이기 다이마 마디 가리기 시들 라미바 아두디 아복나 갑람이시 아이기 다이마나 라암바기 오이레 아복 아이기 다이마나 아복다 가리 하람리바노 마복도나 토이바기 마타이마나 하이람바 트라이람바 와마얌도 토이바가 릭라이가드리람니 와싱아도 따바다 릭라이 갑도나 마기 가다 짱크리 ꯊꯣꯏꯕꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯌꯨꯝꯗ ꯂꯥꯛꯂꯒ ꯃꯇꯩꯃꯗ ꯆꯩꯔꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯊꯣꯏꯕ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯅ ꯂꯥꯎꯅꯔꯤꯗꯨꯕꯣ ꯀꯔꯤꯅꯣ ꯊꯣꯏꯕ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡꯗꯨꯕꯣ ꯅꯠꯇꯦ ꯑꯩꯗꯤ ꯉꯁꯤꯒꯤ ꯌꯨꯝꯗꯩꯕꯨ ꯁꯨꯛꯍꯦꯟ ꯍꯦꯟꯗꯣꯛꯆꯗꯦꯃꯤ ꯉꯁꯥꯏꯗꯒꯤ ꯅꯌꯥꯝꯕꯒ ꯌꯨꯝꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯤꯡꯕꯗꯤ ꯌꯥꯔꯣꯏ ꯏꯆꯥꯁꯨ ꯌꯥꯎꯔꯛꯇꯧꯔꯤꯃꯤꯅꯤꯅ ꯉꯁꯥꯏꯗꯒꯤ ꯈꯟꯅꯔꯝꯃꯤꯕ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ ꯑꯣꯏꯗꯨꯕꯣ ꯉꯥꯡꯕꯤꯒꯅꯨ ꯏꯇꯩꯃ ꯀꯔꯤꯒꯤꯅꯣ ꯏꯇꯩꯃꯅꯗꯣ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯣ ꯅꯅꯥꯎꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯒꯦ ꯄꯦꯟꯗꯕ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯆꯩꯕꯤꯌꯨ ꯀꯔꯤꯒꯤ ꯑꯕꯣꯛꯀꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯗꯨꯛ ꯊꯤꯕ ꯋꯥꯁꯤꯡ ꯍꯥꯏꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯅꯤ ꯊꯣꯏꯕ ꯏꯕꯣꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯆꯥꯁꯦ ꯄꯟꯗꯅ ꯋꯥꯁꯛꯂꯤꯁꯤꯅꯤ ꯑꯩ ꯉꯁꯤꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯦꯃꯤ ꯅꯪꯕꯣ ꯅꯨꯄꯥ ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯔꯨ ꯂꯥꯎ ꯊꯣꯏꯕꯁꯦ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯔꯤꯃꯤ ꯊꯣꯏꯕ ꯅꯇꯩꯃꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯑꯁꯦꯡꯕ ꯋꯥꯅꯤꯅꯦ ꯃꯥꯒ ꯑꯩꯒꯗꯤ ꯉꯁꯤꯒꯤ ꯌꯨꯝꯗꯒꯤ ꯍꯦꯟꯗꯦꯅꯦ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯕꯣꯛꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯇꯥꯔꯦꯅꯦ ꯑꯣꯏ ꯇꯥꯔꯦꯗꯅ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯃꯆꯜ ꯌꯥꯝꯅ ꯊꯤꯔꯝꯅꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯟ ꯇꯝꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯠꯅꯔꯨꯔꯣꯅ ꯊꯥꯔꯛꯏꯗꯨꯕꯣ ꯑꯗꯨꯒ ꯅꯪꯅ ꯅꯇꯩꯃ ꯑꯩꯉꯣꯟꯗꯗꯤ ꯊꯥꯖꯗꯗꯅ ꯍꯅꯨꯕꯤ ꯃꯋꯥ ꯃꯆꯥ ꯆꯥꯕꯤꯗꯨꯅ ꯍꯥꯏꯕ ꯋꯥꯗ ꯊꯥꯖꯔꯒ ꯂꯥꯛꯂꯤꯕꯗꯨꯕꯣ ꯃꯋꯥ ꯃꯆꯥ ꯆꯥꯕꯤ ꯍꯥꯏꯕ ꯋꯥꯁꯤ ꯅꯪ ꯉꯁꯥꯏꯕꯨ ꯍꯥꯏꯔꯨꯕ꯭ꯔꯣ ꯊꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯒ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯒ ꯌꯥꯝꯅ ꯃꯥꯟꯅꯩ ꯃꯧ ꯅꯪꯕꯨ ꯉꯁꯤꯒꯤ ꯀꯩꯝꯇ ꯆꯠꯇꯕ꯭ꯔꯥꯅꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯆꯧꯕ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯃꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯃꯆꯥꯁꯦ ꯄꯜꯂꯒ ꯋꯥꯁꯛꯂꯤꯁꯤꯕꯨ ꯅꯠꯇꯦ ꯑꯉꯥꯡꯁꯦ ꯄꯣꯛꯂꯛꯄꯗ ꯅꯥꯇꯩ ꯑꯃ ꯆꯥꯗꯅ ꯄꯣꯛꯂꯛꯂꯅꯤ ꯍꯥꯏꯕꯅꯤꯅꯦ ꯍꯣꯏꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯤꯅꯦ ꯅꯨꯄꯤ ꯅꯪ ꯉꯁꯥꯏ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯥ ꯑꯗꯨꯏ ꯁꯔꯨꯛ ꯅꯅꯥꯎ ꯅꯨꯄꯥ ꯂꯥꯛꯏꯉꯩꯁꯤꯗ ꯂꯧ ꯏꯪꯈꯣꯜ ꯌꯦꯟꯅꯕꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯍꯥꯏꯌꯧ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯊꯣꯏꯕ ꯉꯁꯥꯏ ꯑꯩꯅ ꯏꯃꯥꯒ ꯄꯥꯕꯒꯗ ꯂꯧ ꯏꯪꯈꯣꯜꯁꯦ ꯌꯦꯟꯅꯕꯒꯤ ꯋꯥꯔꯤ ꯍꯧꯗꯣꯛꯈꯤꯕꯅꯤ ꯑꯗꯣ ꯀꯝꯗꯧꯁꯦ ꯍꯥꯏꯕꯅꯣ 이마기 붕어 쩌바 낭세 아이는 핵 뽀뽀 이사니고 이마 강드러버 마세 이마는 핵 뽀뽀 이사네 해봐 그치 머링 짝그래다고 이 밥로는 따를래 이때마가 따서보다 이 공과이들을 하지 아이긴 것 서룩 아이기 럭 서룩소 따서고 이때마가나 로이는 럭저로 더부더부 아이가 릭라이기 머럭더디 예삐락가누바 아이 공과이가 하이저리 따서 토이바 가린 랑나 하이리버싱도버 이마 바바 아이 가리수 빰디 가리수 갈락디 아이나 빰자바디 하라우바 미녹도 갑다니 하잉 아이나 씨보다 ꯂꯧ ꯏꯪꯈꯣꯜꯁꯤꯡꯁꯤ ꯄꯨꯔꯒ ꯆꯠꯄ ꯌꯥꯕ꯭ꯔꯅꯤ ꯏꯃꯥ ꯕꯥꯕꯥ ꯑꯗꯨꯒꯅꯤ ꯏꯃꯥ ꯕꯥꯕꯥ ꯅꯆꯥꯒꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯋꯥꯒꯅꯨ ꯅꯆꯥ ꯑꯩꯅ ꯏꯃꯥ ꯕꯥꯕꯥꯒꯗꯤ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯊꯝꯒꯅꯤ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ ꯏꯆꯥ ꯊꯣꯏꯕ ꯂꯩꯔꯤꯉꯩꯗ ꯏꯃꯥꯒꯤ ꯊꯣꯏꯕ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯏꯃꯥ ꯕꯥꯕꯥ ꯊꯣꯏꯕꯒꯤ ꯋꯥꯐꯝꯗꯣ ꯌꯥꯅꯔꯦꯀꯣ ꯅꯣꯏꯅ ꯑꯄꯥꯝꯕꯗꯣ ꯇꯧꯔꯣ ꯏꯄꯥ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯨꯄꯥ ꯄꯥꯕꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯃꯤꯗꯣ ꯇꯥꯍꯧꯕ꯭ꯔꯥ ꯂꯧ ꯏꯪꯈꯣꯜꯁꯦ
Ibani na apang bataw hayrami. Law si on thok Christine pa. Kaino haraw ga hayraga namik khani hing iduna. Ai inaw ni pa. Ima pa bana. Mamitagi mapita raga changkhraga. Nang haraw ri bani ha. Nang na suyam na phatri sim kaino. Adu ga ina ngahan ke nupi na haiba wata ilaga leiramisna karigino. Ai yamna pendeda. Nang hoi ma ai sire. Kain nupa nang bo ngawra bro. Nasa puklam dai sida ai ngonda pangfu da phuri ba du bo. Karigi sano. Nasa palaga wasakpi ngami nang bo. Nasa ga so amu pam li bra. Themba gyan taraktuna magi nupi du yam thina phurami. Thoibagi mama ga mapaga di liklagi yumda chatuna mabokta lale haina haijaduna yam thuna thoibaga liklagi si luhongna baso hairami. Liklaiga maboka so sauba phaduna thoibagi mama ga mapaga na hairiba wadu yarami. Asumna chayol ama leiraga maudu so angang nupa masa ama unarami. Masa nupa do maraibak thiduna mamit nama uramde. Manana ama sutaramde. Tha ahum surakpa kan thoibaga liklaiga luhong lamdagi matamni. Maudo kunjoga unarami. Moy masil manaw na di ngamhalarahi. Ay na iki isa si phawba soyay halaga. Karigi law inkol singdo ay ki karigi oiroy. Kunjo, nang liklay pam libra hujik so. Siyang na kumo. Pam na di ay na soy din napigani. Itaima, ay di liklay se punsigi na trasu. Nong matangoy so ay ginapi o ining libani ni. Ado itaima po liklay se ay gi pibang amdori bro. Madi ay hang sita ngay re luhong dori siya. Hay ang tangay rasu nang gi ay napigani. Ado na ay na haydiwa se nang nayaba taba. Yari ni, itaima na haydiwa do ay yaragi. Muna tawa do di. Mauga kunzo ka wakana tanaramlaga maudu yumda mo halaklami. Kanana ngamge giyengge ba? Ay bo law inkol so panganda ba? Ay ginapa na ingon da so tina puan ki ba? Sida bo ay na lemna thagadra. Nama se handi halaihe. Nate mau nang bo angang se pamuda matanda thanamlaga nga sa kay kayda sa loge haibanida. Angang sina mabuklam da na kapada. Ima hoy mayam laido kayda wiraga lege. Angang do kapade kok lakwat lo yadro. Ay ngonda karigi pepe amungang laino. Nang haido kanada na ha. Hoy ima. Ayo. Nang di karam kanda yumda halaino. Ayo ima. Purakano haibani. Karigi purodino. Nang da haladabani. Hati hatkanu ko ibungo chawba migi mamangda phajade ko. Hoy phubudi phu. Mapam day mina so phuon hairak Ay khoi pam day mina bo adamay na hairak ni ima. Kaysyo so hairak amoy dabada. Ado din na pam na talaga hanguro ni imaw nupya. Ay gaya bo yaw na yumdagi mapalay tholom laba. Nakong nakuto tudek laga na ring jumduda yansin gadaba ni kong. Nupa wagi wa pasana ngang biyo da. Masip si kumini he. Hoy ima. Sindaroy na kay rimi. Angang si pam laga imong datamin na lagi dabani. Angang kapan basuyar, imong molhal basuyar. Karino, ay ginapasibo. Hawzikandi, ipam da chase suya kidre. Manda sandra tawraba so, chang kidre haiba. Masipumba, liklay hari binupiduga. Mapugtuga na, tawan pangaptani. Aduna ay na, lem na di so, taataroy da na. Lawin ko so ay yoy ni. Hanubiga, masuga do so, lem na taroy ba. Maudutan sa ngay na laikre, toy baga liklay ga, hayang luhong ni haiba namit ni. Kulay kay mayam stang duna, liklay luhong bagi yung kay sumang manggol semjan birami. Aduga hayang ginamit ngay duna, maboga liklay ga do, haraw na ngay duna layzakri. Adubo kunjo di, namidang at hingba, may sinanungay na tumna batan jada, liklay gitong nam kay duna sanggak lami. Liklay di ay gini, naku matanggi oriso ay iyo ay gini. Karigi toy ba? Toy ba di matay mana, 𝗕𝗵𝗇 ngasay na halamani. Hawdong lani. Hawzik makhol ama thokibadubo ay amukta hawalaga yingukige. Huran ba mo oiramdana ba? Hayang isugi luhong lamday sida. Hanubisi tumdri marini. Masigi hanubisi thongag saysina pop lawn hekta kallagi. Kanano aduda leplido huran bran he. Masi kallagi da masi. Abo kaydawrage lao tumno lao abo. Abo, kay darasana abok tubo.
ꯃꯈꯣꯜ ꯑꯃꯁꯨ ꯇꯧꯈꯤ꯫ ꯑꯩꯒꯤ ꯂꯤꯛꯂꯥꯏ, ꯑꯩ ꯂꯥꯛꯂꯤ, ꯑꯩ ꯂꯥꯛꯂꯤ꯫ ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯅꯪ? ꯑꯕꯣꯛ! ꯑꯕꯣꯛ! ꯏꯁꯨꯅꯨꯄꯤ, ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯣ, ꯆꯦꯜꯂꯣ꯫ ꯃꯁꯤ ꯁꯤꯔꯝꯗ꯭ꯔꯤꯅꯦ, ꯃꯁꯤ ꯑꯃꯨꯛꯀ ꯆꯩꯁꯤꯅ ꯀꯟꯒꯦꯗ꯫ ꯑꯕꯣꯛ! ꯑꯕꯣꯛ! ꯂꯤꯛꯂꯥꯏ, ꯂꯤꯛꯂꯥꯏ, ꯂꯥꯛꯎ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ꯫ ꯑꯩ ꯅꯪꯉꯣꯟꯗꯗꯤ ꯀꯩꯁꯨ ꯇꯧꯔꯨꯏ꯫ ꯆꯦꯟꯈꯤꯅꯣ, ꯆꯦꯟꯈꯤꯅꯣ ꯂꯤꯛꯂꯥꯏ꯫ ꯃꯅꯤꯡ ꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯆꯦꯟꯈ꯭ꯔꯤꯅꯤ꯫ ꯂꯤꯛꯂꯥꯏ, ꯆꯦꯟꯒꯦꯁꯨ ꯇꯨꯃꯤꯟꯅ ꯆꯦꯜꯂꯣ꯫ ꯀꯔꯤꯒꯤ ꯃꯤ ꯇꯥꯅꯕ ꯂꯥꯎꯔꯝꯃꯤꯅꯣ? ꯀꯔꯣꯝꯗꯅꯣ? ꯑꯁꯣꯝꯗꯅꯤꯅꯦ ꯃꯥꯅ ꯂꯥꯎ ꯂꯥꯎ ꯆꯦꯜꯂꯤꯁꯦ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯣ꯫ ꯂꯩꯀꯥꯏ ꯂꯩꯀꯥꯏ, ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯣ꯫ ꯂꯤꯛꯂꯥꯏꯅ ꯐꯅ ꯂꯥꯎꯗꯨꯅꯁꯨ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯑꯃꯝꯕ ꯑꯗꯨꯗ ꯂꯤꯛꯂꯥꯏ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯑꯗꯨꯝ ꯆꯦꯜꯂꯛꯄꯗ ꯈꯨꯜꯗꯩ ꯈꯔ ꯅꯛꯅ ꯂꯩꯕ ꯏꯌꯥꯝꯄꯥꯠ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯝꯃꯤ꯫ ꯀꯨꯟꯖꯣꯁꯨ ꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯌꯧꯔꯝꯃꯤ꯫ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯂꯤꯛꯂꯥꯏ, ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤꯗꯣ꯫ ꯏꯕꯨꯡꯊꯣꯏꯕ, ꯅꯆꯟꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯪ ꯑꯩ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯃꯊꯪ ꯃꯄꯣꯛ ꯂꯥꯡꯉꯣꯟꯗꯗꯤ ꯅꯪ ꯑꯩ ꯁꯣꯏꯗꯅ ꯊꯨꯡꯅꯁꯤꯀꯣ꯫ ꯂꯤꯛꯂꯥꯏ, ꯂꯤꯛꯂꯥꯏ, ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯣꯡꯊꯈ꯭ꯔꯤꯁꯤꯕꯣ? ꯂꯤꯛꯂꯥꯏ! ꯌꯥꯝꯅ ꯂꯨꯕ, ꯂꯥꯏꯐꯝꯁꯨ ꯀꯟꯕ ꯏꯌꯥꯝꯄꯥꯠꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯀꯥꯎꯔ ꯃꯥꯜꯂꯤꯅꯦ꯫ ꯑꯁ ꯆꯥꯛꯈ꯭ꯔꯦꯗ꯫ ꯃꯤ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯌꯨꯝꯗ ꯆꯠꯍꯧꯔꯒꯦ꯫ ꯅꯣꯡꯉꯥꯟꯕꯒꯗꯤ ꯄꯥꯎ ꯑꯁꯤ ꯈꯨꯜ ꯂꯩꯀꯥꯏ ꯁꯨꯝ ꯈꯪꯅꯔꯛꯇꯨꯅ ꯊꯣꯏꯕꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯦꯛ ꯇꯥꯕꯒ ꯊꯣꯏꯕ ꯀꯞꯇꯨꯅ ꯄꯥꯠ ꯇꯝꯅ ꯆꯦꯜꯂꯛꯄꯗꯗꯤ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯄꯥꯠꯇꯒꯤ ꯂꯧꯈꯠꯇꯨꯅ ꯃꯤꯌꯥꯝ ꯌꯦꯡꯅꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕ ꯋꯥꯈꯜꯁꯨ ꯑꯗꯨꯝ ꯆꯣꯏꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯨ ꯀꯨꯟꯖꯣꯅꯅꯤ ꯍꯥꯏꯕ ꯈꯪꯅꯔꯛꯇꯨꯅ ꯀꯨꯟꯖꯣꯕꯨ ꯃꯌꯨꯝꯗꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯒ ꯐꯨꯕꯗ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯅ ꯑꯃꯥꯏꯕꯤꯗ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯕꯗ ꯑꯃꯥꯏꯕꯤꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥ ꯀꯌꯥ ꯐꯥꯔꯛꯂꯦ, ꯌꯦꯡꯕ ꯌꯥꯕꯁꯨ ꯌꯦꯡꯂꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯎ ꯊꯣꯏꯕꯒꯤ ꯑꯅꯥꯕꯁꯦ ꯐꯠꯇ꯭ꯔꯦ ꯏꯃꯥ ꯃꯥꯏꯕꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯤꯄꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯤꯛꯂꯥꯏ ꯍꯤꯡꯂꯤ ꯍꯥꯏꯅ, ꯂꯤꯛꯂꯥꯏ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯄꯥꯠꯇ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯐꯝꯗꯨꯅ ꯂꯤꯛꯂꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯅꯅꯥꯎ ꯅꯤꯄꯥꯒꯤ ꯋꯥꯔꯤꯁꯨ ꯈꯪꯂꯕꯅꯤꯅ ꯑꯩꯅ ꯐꯅꯕ ꯂꯥꯌꯦꯡꯂꯅꯤꯗ꯫ ꯑꯗꯣ ꯅꯪꯅ ꯌꯨꯝꯗ ꯍꯟꯈꯤꯕꯗ ꯍꯨ ꯄꯨꯈꯣꯀꯣ ꯑꯃꯨꯛ ꯀꯥꯎꯅꯤ꯫ ꯍꯨꯗꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯃꯥꯏꯕꯤ? ꯅꯇꯨꯗꯣ ꯄꯤꯊꯛꯅꯕ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯨꯄꯤꯗꯨꯕꯨ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯨꯄꯤ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯍꯥꯟꯅꯗꯩ ꯐꯔꯕꯣꯏ ꯈꯜꯂꯨꯕꯅꯤ ꯏꯃꯥ ꯃꯥꯏꯕꯤ꯫ ꯑꯗꯨꯒꯗꯤ ꯁꯥ ꯑꯣꯏꯔꯝꯂꯦ ꯅꯠꯇ꯭ꯔꯥ? ꯅꯅꯥꯎ ꯅꯤꯄꯥ ꯍꯧꯒꯠꯂꯕ ꯃꯥꯜꯂꯤ, ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦꯀꯣ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯣꯏꯕ ꯉꯥꯎꯕ ꯐꯗꯨꯅ ꯃꯌꯥꯝꯕ ꯊꯦꯝꯕꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯅꯥꯕ ꯐꯗꯨꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯧꯗꯤ ꯍꯧꯖꯤꯛꯁꯨ ꯁꯨꯛꯇꯣꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕ ꯅꯥꯕ ꯐꯅ ꯐꯗꯨꯅꯁꯨ ꯄꯥꯠꯇꯗꯤ ꯆꯠꯄ ꯂꯦꯞꯂꯝꯗꯦ, ꯂꯤꯛꯂꯥꯏꯒ ꯋꯥꯔꯤ ꯁꯥꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯑꯩ ꯍꯜꯂꯛꯑꯦ ꯂꯤꯛꯂꯥꯏ, ꯅꯪ ꯑꯩ ꯎꯕꯗ ꯍꯔꯥꯎꯕ ꯐꯥꯎꯗꯕ꯭ꯔꯣ ꯂꯤꯛꯂꯥꯏ? ꯀꯔꯤꯒꯤ ꯍꯔꯥꯎꯗꯅꯤ ꯏꯕꯨꯡꯊꯣꯏꯕ? ꯅꯪꯅ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯕꯁꯦ ꯑꯩ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯅꯪ ꯈꯪꯗ꯭ꯔꯣ? ꯑꯗꯣ ꯌꯥꯝꯅ ꯐꯔꯦ ꯏꯕꯨꯡ ꯅꯥꯕ ꯐꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯄꯁꯦ꯫ ꯂꯤꯛꯂꯥꯏ, ꯍꯥꯎ ꯏꯕꯨꯡ, ꯑꯩ ꯅꯪ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯝꯂꯔꯣꯏꯗ꯭ꯔꯣ? ꯀꯔꯤꯒꯤ ꯐꯝꯗꯅꯤ, ꯑꯩꯁꯨ ꯏꯕꯨꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯒ ꯊꯣꯏꯕꯒ ꯄꯥꯠ ꯑꯗꯨꯒꯤ ꯂꯤꯛꯂꯥꯏꯅ ꯆꯣꯡꯊꯗꯨꯅ ꯁꯤꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯎꯅꯔꯝꯃꯤ꯫ ꯑꯎꯕ ꯃꯤꯁꯤꯡꯅ ꯊꯣꯏꯕ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤ ꯑꯃꯒꯨꯝꯅ ꯎꯔꯕꯁꯨ ꯊꯣꯏꯕꯗꯤ ꯍꯧꯖꯤꯛꯁꯨ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯃꯊꯪ ꯃꯄꯣꯛꯀꯤ ꯁꯤꯕ ꯉꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯈꯨꯜ ꯑꯃꯗ ꯆꯍꯤ 90 ꯈꯖꯤꯛ ꯍꯦꯜꯂꯕ ꯇꯣꯝꯆꯧ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯈꯨꯔꯥ ꯃꯤꯡꯒꯧ ꯑꯁꯤ ꯍꯥꯞꯇꯨꯅ ꯈꯨꯔꯥ ꯇꯣꯝꯆꯧ ꯍꯥꯏꯅ ꯀꯧꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯃꯍꯥꯛꯄꯨ ꯈꯨꯔꯥ ꯇꯣꯝꯆꯧ ꯍꯥꯏꯅ ꯀꯧꯅꯔꯝꯃꯤ꯫
ꯈꯨꯟ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡꯕꯨ ꯈꯨꯔꯥ ꯇꯣꯝꯆꯧ ꯍꯥꯏꯅ ꯆꯠꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩ꯫ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯒꯜꯗ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯂꯨꯞꯇꯨꯅ ꯂꯩꯔꯨꯕꯅ ꯌꯨꯝꯕꯥꯜꯂꯝꯕꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯍꯥꯛꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯍꯧꯔꯨꯗ꯭ꯔꯦ꯫ ꯃꯍꯥꯛ ꯈꯨꯜ ꯑꯗꯨꯒꯤ ꯑꯅꯥ ꯑꯌꯦꯛ ꯂꯥꯏꯌꯦꯛ ꯇꯤꯟꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯍꯥꯛꯅꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯤꯡꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯅꯤ ꯇꯣꯝꯆꯧꯒꯤ ꯋꯥꯈꯜꯗ ꯑꯅꯧꯕ ꯋꯥꯈꯜ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯈꯪ ꯑꯣꯏꯔꯤꯕꯅꯤꯀꯣ꯫ ꯈꯔ ꯂꯩꯔꯕꯗꯤ ꯄꯥꯈꯪ ꯑꯣꯏꯅ ꯎꯟꯁꯥꯁꯦ ꯂꯣꯏꯅ ꯈꯨꯏꯖꯤꯟꯈ꯭ꯔꯒꯅꯤ꯫ ꯑꯩ ꯅꯨꯄꯤ ꯑꯃ ꯊꯤꯗꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯑꯃꯨꯛ ꯅꯨꯄꯤ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯅꯤ? ꯀꯔꯝꯕ ꯅꯨꯄꯤꯅꯕꯨ ꯑꯩꯉꯣꯟꯗ ꯌꯥꯕꯤꯒꯅꯤ? ꯑꯩ ꯏꯁꯥ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩꯅ ꯍꯩꯖꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯤ ꯑꯃ ꯐꯥꯕꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯋꯥ ꯇꯤꯟꯋꯥꯅ ꯐꯥꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯌꯥꯏ ꯊꯨꯅ ꯆꯝꯃꯤ, ꯀꯨꯏꯅ ꯄꯨꯟꯁꯤꯒꯟꯗꯦ꯫ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯕꯨ ꯄꯥꯕꯅ ꯂꯩꯋꯥ ꯇꯧꯗꯨꯅ ꯊꯋꯥꯏꯃꯤ ꯀꯧꯗꯨꯅ ꯅꯧꯊꯦꯝꯗꯨꯅ ꯐꯥꯈꯤ ꯍꯥꯏ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯏꯃꯥꯗꯣ ꯉꯟꯅ ꯁꯤꯈꯤ꯫ ꯃꯁꯤꯅꯤ ꯂꯥꯏꯋꯥ ꯑꯁꯤꯒꯤ ꯃꯥꯡꯖꯕ꯫ ꯑꯗꯨꯅ ꯑꯩ ꯑꯁꯨꯝꯅꯗꯤ ꯇꯧꯔꯔꯣꯏꯒꯦ꯫ ꯋꯥꯈꯜꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯆꯥꯡꯌꯦꯡꯕ ꯑꯃ ꯑꯣꯏꯅ ꯕꯨꯠ ꯁꯥꯟꯅꯔꯒꯦ꯫ ꯑꯇꯩ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅ ꯇꯧꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯕꯨꯠ ꯅꯨꯄꯤ ꯑꯃꯕꯨ ꯁꯥꯟꯅꯔꯒꯦ꯫ ꯕꯨꯠ ꯅꯨꯄꯤ ꯑꯃꯕꯨ ꯌꯥꯀꯥꯏꯕꯤꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯝꯂꯒꯦ꯫ ꯃꯁꯤꯅ ꯐꯔꯅꯤ꯫ ꯉꯁꯤ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯁꯨ ꯁꯤꯔꯔꯣꯏ, ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯕꯨꯠ ꯅꯨꯄꯤꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯕꯗꯤ ꯀꯅꯥꯃꯠꯇꯅ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯜꯂꯛꯄ ꯉꯝꯂꯔꯣꯏ꯫ ꯀꯥꯟꯅꯗꯦ, ꯉꯁꯤꯃꯛ ꯍꯦꯛꯇ ꯇꯧꯔꯒꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯕꯨꯠ ꯅꯨꯄꯤ ꯀꯧꯒꯦ, ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯒꯦ꯫ ꯇꯣꯝꯆꯧꯒꯤ ꯋꯥꯈꯜꯗ ꯕꯨꯠ ꯅꯨꯄꯤ ꯑꯃꯕꯨ ꯀꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯝꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨꯕꯨ ꯂꯩꯔꯨꯔꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯃꯐꯤ ꯑꯃ ꯍꯣꯡꯗꯣꯛꯇꯨꯅ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯝꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯇꯣꯝꯆꯧꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯣ ꯈꯨꯔꯥ ꯇꯣꯝꯆꯧ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯍꯥ, ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ? ꯈꯨꯔꯥ ꯀꯩꯊꯦꯜꯗꯔ? ꯀꯩꯊꯦꯜꯗꯅꯤ꯫ ꯑꯩꯁꯨ ꯀꯩꯊꯦꯜꯗꯅꯤ꯫ ꯂꯝꯕꯤ ꯊꯣꯛꯂꯦ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯔꯥꯕꯨ ꯌꯨꯝ ꯄꯥꯟꯗꯨꯅ ꯄꯥꯈꯪ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ ꯍꯥꯏꯔꯤꯕꯣ? ꯋꯥꯈꯜꯒ ꯑꯃꯠꯇ ꯇꯧꯕꯤꯗ꯭ꯔꯕ ꯀꯩꯅꯣ? ꯈꯔꯁꯨ ꯈꯟꯕꯗꯤ ꯐꯩꯗ꯫ ꯏꯕꯨꯡꯉꯣ, ꯏꯄꯣꯛ-ꯍꯧ ꯏꯌꯥ ꯂꯥꯡꯂ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯋꯥꯈꯜꯅꯣꯗ ꯑꯃꯨꯛ? ꯈꯟꯗ꯭ꯔꯦ, ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯦ꯫ ꯈꯨꯔꯥꯕꯨ ꯀꯅꯥꯅ ꯄꯣꯛꯍꯧꯔꯦ ꯍꯅꯨꯔꯦ ꯍꯥꯏꯔꯤꯕ? ꯅꯠꯇꯦ, ꯆꯍꯤ 50 ꯐꯥꯎ ꯁꯨꯗ꯭ꯔꯤꯕ ꯈꯨꯔꯥꯕꯨ ꯀꯔꯤꯒꯤ ꯅꯌꯥ ꯂꯥꯡꯂꯨꯒꯅꯤ? ꯌꯥꯝꯅ ꯋꯥꯠꯂꯤꯗ ꯃꯇꯝ꯫ ꯈꯨꯔꯥ, ꯅꯪꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯅꯥꯕ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯔꯤꯉꯩꯗ ꯅꯪ ꯅꯁꯥꯒꯤ ꯊꯕꯛ ꯇꯧꯕꯗꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯕꯤꯔꯕꯣꯏ? ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯈꯨꯔꯥ꯫ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯕꯨ ꯊꯤꯖꯤꯟꯕꯤꯌꯨ꯫ ꯏꯕꯨꯡꯉꯣ, ꯀꯥꯟꯅꯔꯣꯏ꯫ ꯍꯅꯨꯊꯪ ꯑꯁꯤꯗ ꯍꯅꯨ ꯂꯥꯝꯆꯥ ꯑꯣꯟꯗꯨꯅ ꯀꯅꯥꯗ ꯑꯃꯨꯛ ꯋꯥꯏꯅꯤꯡꯂꯨꯗ꯭ꯔꯦ꯫ ꯑꯩ ꯏꯊꯟꯇ ꯑꯗꯨꯃꯛ ꯂꯩꯔꯒꯦ ꯈꯟꯖꯔꯦ꯫ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯂꯧꯁꯤꯟꯗꯨꯅ ꯊꯝꯂꯒ ꯄꯪꯋꯥ ꯍꯦꯛ ꯋꯥꯃꯤꯟꯅꯅꯕꯅꯤ꯫ ꯃꯗꯨꯒꯤ ꯋꯥꯈꯜꯒ ꯈꯟꯅꯤꯡꯗ꯭ꯔꯦ꯫ ꯃꯗꯨ ꯌꯥꯗꯦꯅꯤ ꯈꯨꯔꯥ꯫ ꯈꯨꯔꯥꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗꯁꯨ ꯄꯤ-ꯄꯥ ꯍꯥꯏꯗꯨꯅ ꯄꯟꯗꯨꯅ ꯈꯨꯔꯨꯝꯂꯤꯕ ꯅꯠꯇ꯭ꯔꯣ? ꯄꯤ-ꯄꯥꯒꯤ ꯃꯇꯥꯡꯗ ꯈꯪꯕꯗꯤ ꯈꯨꯔꯥꯅꯕꯨ ꯍꯦꯟꯗꯣꯛꯅ ꯍꯦꯜꯂꯝꯒꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯊꯤꯔꯨꯏ꯫ ꯇꯧꯅꯨ ꯈꯨꯔꯥ꯫ ꯑꯄꯥꯝꯕ ꯂꯩꯔꯕꯗꯤ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯨ, ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯈꯨꯔꯥꯒꯤꯕꯨ ꯀꯔꯤ ꯋꯥꯠꯄꯒꯦ? ꯅꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯔꯛꯂꯗꯕ ꯄꯣꯠꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅꯗꯤ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯄꯥꯝꯃꯤ ꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯇꯧꯔꯒ ꯀꯣꯟꯅꯊꯪꯗ ꯃꯃꯩꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯑꯃ ꯂꯥꯛꯄꯅꯤ꯫ ꯂꯥꯏ ꯇꯤꯟꯒꯤ ꯍꯤꯀꯥꯞ-ꯂꯤꯀꯥꯞꯇꯤ ꯑꯩꯒꯤ ꯂꯩꯋꯥ ꯑꯁꯤꯅ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤꯗꯣ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯄꯨꯟꯁꯤꯒꯤ ꯃꯆꯦꯠ ꯇꯥꯕ ꯈꯣꯡꯆꯠꯇꯤ ꯂꯥꯏ ꯀꯣꯇꯤ ꯈꯨꯔꯨꯝꯗꯨꯅꯁꯨ ꯉꯝꯂꯣꯏ꯫ ꯀꯩꯅꯣ ꯈꯨꯔꯥ, ꯅꯈꯣꯏ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯗꯤ ꯌꯥꯅꯗꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯕꯨ ꯌꯥꯅꯍꯟꯕ, ꯌꯥꯅꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯕꯨꯅ ꯌꯥꯅꯍꯟꯗꯕ, ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯍꯩ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯀꯔꯤꯒꯤ ꯈꯨꯔꯥꯅ ꯀꯤꯔꯤꯕ? ꯍꯩ, ꯄꯨꯟꯁꯤꯒꯟꯗꯦꯅꯦ꯫ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯕ ꯐꯪꯂꯣꯏꯗꯕ ꯑꯃꯒꯤꯗꯃꯛ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟꯗ ꯈꯣꯡꯗꯥꯕꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯃꯤꯒꯤ ꯃꯆꯥꯕꯨꯁꯨ ꯋꯥꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯏꯊꯟꯇ ꯅꯥꯝꯃ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤ꯫ ꯃꯔꯤꯡꯅ ꯁꯥꯕ ꯁꯪꯕꯥꯏꯗꯤ ꯅꯥꯝꯃ ꯍꯥꯡꯗꯦ ꯍꯥꯏꯅꯕꯅꯤꯀꯣ ꯈꯨꯔꯥ꯫
wakhal muna tawbiho. Asung wari saaduna lakpana kaithel adu yauri makoi ani lambi khaidoknakri. 𝗏𝗺 su magi mapot lainaba thaurangi. Safu yonphamda changduna safu amu mahakna khalli aduga hangi. Ine sigi safu macha asibu mamal kayano? Ibungo khura 𝗏𝗺 apikpa safu asibu karigino ne? Lai khuramgadaba ama leiba. Nang ama khul laikai asida lairambase onthokna laibak phakre. Khul asida anaba lairakpa pumnamapu nangna loina layengbiri. Adubu ibungo 𝗏𝗺 nang sunapi amatang thizillabadi yamna phagadabani. Maduma aigi punsi asina thaidokduna chalagini. Chafugi mamalse kayano haibiroini. Sumdauro ahum makhaibadi pibani ahum hek thamlam. Chafu macha asidabu asuktangna mamal haiba hongnabrane. Khara tabiyu kaidauge. Nakhoinadi tangi tabiyona hekta haiba. Somdadi aina makhoidagi lawba adudasu mamalse tangna adumak lawriba. Laibak tawfamnaga laisilakti haibani. Khangdre siki ama ana ama tongnaba hotnabasida onthokna warabazani. 𝗏𝗺 na mapukningda khali. Mahaki thokpa waring ama lingduna leiri. Bidari pijaramlaki. Chafu adugi mamal adubu piramduna mahakna pairiba khaw adugi manungda hapchali. Adugi tungda mafam adudagi amuk thoklammi. Amuk potfam amada changi. Ine lang ahingba asimaga dasing mayum amaga leijaki. Asi khakna yaradro. Yarani. 𝗏𝗺 na mathang mapot masay singado sunaba lairami. Laiba pungloy-loyrabada mayumda amu halami. Mamsilaklaba matamni 𝗏𝗺 na mahaki phamung aduda hipna wakhanda amu asumna khali. Aina ngasi tawgadoriba thabak ase yamna luba thabakni. Khasik hek 𝗠𝗵𝗵𝗂 bhut nupi adubu aina phabagi mahutta mahakna ibu aina phaduna chenkhigedoribani. Masigi mathakta ahanbasu oigadoribani. Aduna chak chaba yadre. Ngasigi namidangi chara asimadi hendoklaki. Kanana khangni amuk namsinkrabadi. Amuk mathanda wakhal adu sagatjai. Bhut nupi aduna aigi nupi oiduna yum asida lairaba. Fatnabu nungaigani. Nate aibu hainagadrane. Managa nuksina kauraga aina khumba. Ngai ngamdreda onthokna phajaba nupi ama oihenduna lenage khangani. Makhoi miyam naibu nupi thiba khangdaba pakhang sarini haina laknabado 𝗥𝗵𝗵𝗂 put nupi adugi warina pumnamakta losilaki. Asumna ngahak khanduna lairaba tungda matamsu asum thengzilakpana mahakna tawgadoriba thabak adubu tawnaba thaurang tawba horami. Lamyai aduda kaunagi phak ama thari mamang adudana ising asengba tawduna taren pungphaina khiktoktuna sengdokli. Changadaba posangsing adubusu loina mamang aduda thenduna thamli. 𝗏𝗺 su khudai ama seli hurikti litte aduga phak aduda phamthei. Mapot masai su loina surabani na haujikti thabak asi tawba hawraki. Hayum sidaba soibi lanbidaba. Makhut aduna posangsing adubu mafam chana sinba hawi. Chafu adusu mamangda thammi. Phi machet kharana lai fadibi amasu semlami. Semba loiraba lai fadibi adubu chafu adugi manungda hapchilami. Aduga laron tarekna khumjinnaba sem sari. Matamduda thawai nupi bhut nupi amabu kaunaba machil aduda laison sonba hori. He thawai manga nangbu lang ahingba asina chinglabani. Matik mayai laibi ama oiduna aigi nak asida laklo. Nangi thawai bu chafu asigi manungda hapchinduna thamlabani. Nate famda teraklo. Makhut aduna lang ahingba adubu koichingli bahangna adumna tawba aduda mahaki sumang aduda yamna kanba nungsit ama silaklami. Nungsit adugi marakta uru laiba nungsit laibi ama suyauri. Nungsit laibi aduna sumangi akoiba aduda ngahak koilay layramlaba matungda saban chadaba yengbada 𝗥𝗵𝗵𝗂 bhut nupi amagi saktamda onthori. Imungdana 𝗏𝗺 na bhut nupi adubu kanna kauri kanna chingli. Lang ahingba adubu chingba loiraduna chafu adugi manungda thuna hapchilami. Aduga mathak aduna larona chena yomsinduna khumjilami. Phi amana amuk chena khumjilami aduga makhauri mapa aduda paya tarekna chena kana kisilami. Asumna tawba asida mahaki lonsinduna lairiba mamang thong adu mathanda namkhaireklami. Madugi matungda bhut nupi aduna imungda changlaklami.
ꯇꯣꯝꯆꯧꯅ ꯇꯧꯔꯤꯕ ꯁꯣꯜꯂꯤꯕ ꯂꯥꯏꯋꯥ ꯂꯥꯏꯁꯣꯟ ꯃꯌꯥꯝ ꯑꯁꯤꯗ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯨ ꯍꯦꯟꯒꯠꯅꯕ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯏꯕꯪꯃꯤꯒꯤ ꯌꯨꯝꯗ ꯐꯥꯎꯕ ꯆꯪꯕ ꯉꯝꯂꯕꯅꯤ꯫ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯏꯃꯥꯡ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯣꯝꯆꯧꯅ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯌꯥꯝꯅ ꯀꯟꯕ ꯂꯥꯏꯁꯣꯟ ꯑꯃ ꯑꯃꯨꯛ ꯁꯣꯜꯂꯝꯃꯤ꯫ ꯃꯁꯤꯅ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯪꯊꯅꯕꯅꯤ꯫ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛ ꯑꯁꯤꯗ ꯆꯤꯡꯁꯤꯜꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯇꯣꯝꯆꯧꯅ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯒꯅꯤ, ꯅꯁꯛ ꯑꯗꯨ ꯊꯤꯃꯜꯂꯤ, ꯌꯦꯡꯕꯗ ꯀꯤꯖꯩ, ꯐꯖꯕ ꯁꯛꯇꯝ ꯑꯃꯗ ꯑꯣꯟꯊꯣꯔꯛꯎ꯫ ꯚꯨꯠ ꯅꯨꯄꯤꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯇꯣꯝꯆꯧꯗꯤ ꯃꯤꯐꯝ ꯍꯣꯡꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯌꯨ, ꯑꯩꯕꯨ ꯀꯔꯤꯒꯤ ꯀꯧꯕꯅꯣ? ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯑꯩꯅ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯈ꯭ꯔꯔꯣꯏ꯫ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯏ꯫ ꯍꯌꯦꯡ ꯑꯩꯅ ꯁꯤꯔꯝꯗꯥꯏꯗ ꯅꯪꯕꯨ ꯑꯃꯨꯛ ꯁꯣꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯝꯒꯅꯤ꯫ ꯚꯨꯠ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯦꯟꯊꯣꯛꯄꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯅ ꯑꯗꯨꯃꯛ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯐꯔꯦ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯆꯦꯜꯂꯔꯣꯏꯒꯦ꯫ ꯌꯨꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯑꯩ ꯂꯩꯔꯒꯦ꯫ ꯑꯗꯨꯕꯨ ꯍꯌꯦꯡ ꯇꯨꯡꯗ ꯑꯐ ꯐꯠꯇ ꯊꯣꯛꯂꯛꯄꯗ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯔꯥꯜ ꯑꯣꯏꯒꯗꯕꯅꯤ꯫ ꯇꯣꯝꯆꯧꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕꯗ ꯉꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗ ꯈꯜꯍꯧꯏ, ꯇꯥꯏꯕꯪ ꯃꯤꯗꯒꯤꯗꯤ ꯂꯥꯏꯅ ꯍꯦꯟꯅ ꯐꯖꯕꯖꯥꯠꯅꯤꯀꯣ꯫ ꯐꯖꯩ, ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ ꯑꯩꯗꯤ꯫ ꯐꯔꯦ, ꯃꯥꯕꯨ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯊꯝꯕꯤꯔꯒꯦ꯫ ꯑꯩꯁꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅꯗꯤ ꯂꯩꯕ ꯌꯥꯔꯒꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯐꯖꯅ ꯃꯥꯏ ꯄꯥꯛꯂꯦ꯫ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯊꯋꯥꯏ ꯌꯥꯎꯕ ꯆꯐꯨ ꯑꯗꯨꯕꯨꯅ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯁꯤꯗ ꯑꯁꯨꯝ ꯂꯩꯔꯣ, ꯍꯌꯦꯡ ꯑꯩꯅ ꯁꯤꯔꯝꯗꯥꯏꯗ ꯑꯃꯨꯛ ꯂꯧꯊꯣꯛꯄꯤꯔꯒꯦ꯫ ꯇꯣꯝꯆꯧꯅ ꯑꯃꯨꯛꯁꯨ ꯆꯐꯨ ꯑꯗꯨꯕꯨ ꯃꯥꯒꯤ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯁꯣꯛꯄ ꯉꯝꯗꯅꯕ ꯂꯥꯏꯁꯣꯟ ꯁꯣꯜꯂꯤ ꯑꯗꯨꯒ ꯐꯨꯝꯖꯤꯜꯂꯤ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯚꯨꯠ ꯑꯗꯨꯅ ꯃꯐꯤ ꯑꯍꯟꯕ ꯁꯦꯠꯇꯨꯅ ꯃꯀꯣꯛ ꯈꯨꯝꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯃꯤꯍꯨꯜꯒꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ, ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯅꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯁ, ꯏꯀꯥꯏꯕꯁꯦ ꯈꯔ ꯐꯅꯕ ꯍꯤꯗꯥꯛ ꯈꯔ ꯊꯛꯂꯝꯗꯧ ꯄꯣꯠꯅꯤ ꯑꯩꯁꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯌꯦꯡꯗꯨꯅ ꯀꯧꯏ, ꯏꯕꯦꯂꯩ, ꯅꯪꯕꯨ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯅꯦ? ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯕꯨ ꯏꯕꯦꯂꯩ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯊꯣꯟꯗꯨꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯏꯕꯦꯂꯩꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ, ꯀꯔꯤꯒꯤ ꯋꯥꯔꯧꯒꯗꯣꯏꯅꯣ? ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯑꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯅꯤ꯫ ꯏꯄꯨꯔꯣꯏꯕꯒꯤ ꯃꯔꯨꯝ ꯊꯨꯞꯇꯨꯅ ꯃꯇꯝ ꯈꯔ ꯍꯤꯡꯖꯒꯗꯧꯔꯤꯕꯅꯤ꯫ ꯏꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜꯕꯨ ꯃꯇꯧꯂꯝꯅ ꯇꯧꯖꯒꯦ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯃꯇꯝ ꯑꯁꯦ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯇꯣꯝꯆꯧꯅ ꯃꯈꯥꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯏꯕꯦꯂꯩꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨ ꯁꯛꯈꯤꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯚꯨꯠ ꯅꯨꯄꯤ ꯏꯕꯦꯂꯩꯅ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯕꯨ ꯋꯥꯏ ꯇꯩꯊꯣꯛꯂꯕ ꯇꯨꯡꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯆꯧꯁꯨ ꯌꯥꯍꯧꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯉꯥꯟꯕ ꯃꯔꯛ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯗ ꯃꯊꯃꯣꯏꯗꯨ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯔꯝꯃꯤ꯫ ꯙꯔꯤ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯂꯩꯅ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯑꯃꯨꯛ ꯐꯝꯕꯤꯔꯒ ꯂꯩꯔꯅꯨ, ꯍꯧꯒꯠꯂꯛꯂꯕꯗꯤ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯕꯤꯔꯨꯔꯣ꯫ ꯑꯩꯅ ꯐꯝꯂꯤꯁꯦ ꯅꯪꯒꯤ ꯐꯖꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯐꯝꯂꯤꯕꯅꯤ꯫ ꯂꯥꯏꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯩꯗꯀꯣ꯫ ꯈꯤꯠ ꯇꯣꯛꯄꯤꯔꯣ, ꯅꯪꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯗꯕꯅꯤ ꯑꯩꯁꯦ꯫ ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯪꯂꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯂꯩꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯇꯣꯝꯆꯧꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯇꯣꯝꯆꯧꯒꯤ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ, ꯏꯕꯨꯡꯉꯣ, ꯀꯔꯤ ꯂꯩꯔꯦ? ꯃꯥꯡꯒꯣꯜꯗ ꯐꯤꯗꯥ ꯑꯃ ꯊꯥꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯪꯉꯤ, ꯈꯨꯔꯥ, ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯁꯤꯗ ꯂꯦꯞꯂꯝꯂꯒ ꯆꯪꯈꯤꯕ ꯑꯗꯨꯕꯨ? ꯑꯣꯍꯣ, ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯑꯩꯒꯤ ꯅꯨꯄꯤ꯫ ꯈꯨꯔꯥꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕꯤꯈꯤꯕꯒꯦ?
ꯑꯩꯗꯤ ꯀꯣꯛꯀ ꯏꯉꯥꯎ ꯉꯥꯎꯔꯦ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤꯕ ꯅꯠꯇꯦꯗ ꯁꯝꯅ ꯑꯁꯨꯃꯛ ꯂꯨꯍꯣꯡꯈ꯭ꯔꯦ ꯄꯥꯎ ꯑꯃ ꯏꯇꯥ ꯇꯥꯗꯕ ꯑꯗꯨꯗ ꯀꯩꯅꯣꯗ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯗꯅ ꯑꯁꯨꯃꯛ ꯂꯩꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ ꯑꯩꯒꯤ ꯄꯥꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯍꯧꯏ ꯑꯃꯨꯛꯇ ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯀꯧꯕ ꯂꯥꯛꯆꯕꯅꯤ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕꯒꯤꯅꯤ ꯃꯍꯥꯛꯀꯤꯗꯣ ꯂꯣꯏꯅ ꯁꯨꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯈꯨꯔꯥ ꯁꯣꯏꯗꯅ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯐꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯈꯤ ꯅꯨꯄꯥ ꯑꯗꯨ ꯊꯣꯛꯈ꯭ꯔꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯅꯨꯄꯤ ꯑꯃꯗ ꯑꯁꯨꯝꯅ ꯍꯪꯉꯤ ꯏꯅꯦ ꯈꯨꯔꯥ ꯇꯣꯝꯆꯧꯕꯨ ꯂꯨꯍꯣꯡꯈ꯭ꯔꯕ꯭ꯔꯅꯦ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤ ꯃꯥꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯂꯨꯍꯣꯡꯂꯦꯅ ꯍꯥꯏꯔꯤꯕꯅꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯍꯧꯏ ꯑꯁꯦꯡꯕꯔꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ ꯑꯁꯦꯡꯕꯅꯤ ꯊꯥꯖꯗ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯍꯦꯛꯇ ꯆꯠꯂꯒ ꯌꯦꯡꯕꯤꯔꯨꯆꯣ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯑꯗꯨ ꯃꯔꯤ ꯃꯍꯥꯛꯅ ꯇꯝꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯑꯗꯨ ꯇꯝꯗꯨꯅ ꯂꯥꯛꯄꯅ ꯂꯝꯕꯤꯗꯒꯤ ꯅꯨꯄꯤ ꯑꯅꯤꯒ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯄꯨꯟꯅ ꯇꯣꯝꯆꯧꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯃꯅ ꯍꯥꯏ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯩꯍꯥꯛꯇꯤ ꯉꯔꯥꯡꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯝꯂꯤꯕꯅꯤ ꯃꯗꯨꯗ ꯑꯩꯅꯒ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯂꯨ ꯀꯥꯏꯅ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯊꯤꯔꯣꯏ ꯀꯥꯏꯅ ꯈꯨꯝꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯀꯥꯏꯅ ꯑꯃꯨꯛ ꯍꯣ ꯑꯁꯦꯡꯕꯗꯣ ꯈꯪꯂꯒꯅꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯆꯪꯁꯤꯜꯂꯁꯤ ꯅꯨꯄꯤ ꯑꯍꯨꯝꯗ ꯆꯪꯁꯤꯜꯂꯛꯏ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯏ ꯍꯣ ꯏꯕꯨꯡꯉꯣ ꯇꯣꯝꯆꯧ ꯅꯪꯕꯨ ꯂꯩꯕ꯭ꯔꯣ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯛꯑꯣ ꯇꯣꯝꯆꯧꯁꯨ ꯊꯣꯛꯂꯛꯏ ꯏꯅꯦ ꯏꯟꯗꯣꯟꯁꯤꯡ ꯂꯥꯛꯄꯤꯔꯤ ꯀꯥꯈꯠꯄꯤꯔꯛꯑꯣ ꯏꯕꯨꯡꯉꯣ ꯂꯝꯕꯤꯗ ꯅꯪꯒꯤ ꯄꯥꯎ ꯑꯃ ꯇꯥꯔꯛꯏ ꯃꯗꯨꯕꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯂꯨꯍꯣꯡꯂꯕ꯭ꯔꯥꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯂꯩ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ ꯏꯅꯦꯁꯤꯡ ꯑꯆꯨꯝꯕꯅꯤ ꯇꯦꯛ ꯅꯨꯄꯤ ꯑꯃꯗꯤ ꯊꯤꯖꯤꯟꯖꯔꯦ ꯀꯔꯝ ꯀꯥꯟꯗ ꯊꯤꯔꯤꯕ ꯑꯩꯈꯣꯏꯗꯤ ꯄꯥꯎ ꯑꯃꯠꯇ ꯇꯥꯈꯤꯗꯦꯅ ꯇꯣꯝꯆꯧꯅ ꯑꯁꯨꯝꯅ ꯈꯨꯝꯖꯤꯜꯂꯤ ꯅꯨꯄꯤ ꯃꯌꯨꯝꯂꯣꯝꯗ ꯀꯩꯅꯥ ꯑꯣꯏꯅ ꯑꯗꯨꯝ ꯀꯠꯈ꯭ꯔꯦ ꯏꯅꯦꯁꯤꯡ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯀꯧꯊꯣꯛꯆꯔꯛꯀꯦ ꯃꯁꯛꯀ ꯑꯃꯨꯛꯇ ꯌꯦꯡꯕꯤꯈꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯏ ꯏꯕꯦꯂꯩꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯃꯁꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯅ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯅꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯛꯂꯤꯕ ꯑꯗꯨꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯍꯥꯛꯁꯤ ꯑꯣꯏꯅ ꯉꯥꯏꯔꯝꯂꯤꯕ ꯑꯣꯏꯔꯦꯀꯣ ꯐꯖꯩ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯥꯎꯅꯒ ꯂꯨꯍꯣꯡꯂꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯍꯧꯅꯤꯗꯅ ꯑꯗꯨꯕꯨ ꯐꯔꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯦ ꯅꯪꯁꯨ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛ ꯇꯧꯕꯗ ꯅꯨꯡꯉꯥꯏꯖꯔꯦꯗꯅ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯇꯣꯝꯆꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯄꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯐꯗꯤ ꯐꯖꯔꯕꯖꯥꯠꯅꯤꯀꯣ ꯑꯁꯨꯝꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯋꯥ ꯂꯥꯎꯅꯈꯤꯔꯝꯃꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯏꯕꯦꯂꯩꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩ ꯑꯁꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ ꯑꯩꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯊꯣꯛꯇꯨꯅ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯔꯤꯕ ꯃꯤ ꯑꯁꯤꯗꯤ ꯐꯥꯗꯨꯅ ꯆꯥꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯑꯩ ꯑꯁꯨꯝꯅ ꯋꯥꯅ ꯃꯇꯝ ꯂꯦꯜꯂꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯆꯥꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯊꯋꯥꯏ ꯂꯧꯕ ꯍꯧꯔꯒꯦ ꯚꯨꯠ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯍꯥꯛꯀꯤ ꯂꯝꯆꯠ ꯑꯗꯨ ꯎꯠꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯁꯤꯗ ꯏꯕꯦꯂꯩꯅ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯝꯃꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯅ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯄꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯅꯨꯄꯥꯁꯤꯡꯅ ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯨ ꯍꯥꯞꯄꯤꯔꯦ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯌꯨꯝ ꯑꯃ ꯍꯦꯛꯇꯗ ꯑꯩꯅ ꯆꯪꯗꯨꯅ ꯃꯤ ꯁꯥꯕ ꯌꯥꯔꯒꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯚꯨꯠ ꯅꯨꯄꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯗꯨꯅ ꯌꯨꯝꯂꯛ ꯑꯃꯗ ꯆꯠꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎꯅ ꯈꯔ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯑꯁꯤꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯁꯤꯗ ꯐꯥꯎꯖꯤꯟꯗꯨꯅ ꯍꯦꯛꯇ ꯆꯪꯂꯛꯈꯤ ꯃꯍꯥꯛꯅ ꯑꯍꯣꯕ ꯑꯗꯨꯗ ꯐꯨꯠ ꯐꯥꯎꯖꯤꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯗ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯁꯣꯔ ꯑꯗꯨꯕꯨ ꯊꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯐꯟ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ ꯑꯗꯨꯒ ꯏꯕꯦꯂꯩꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯇꯨꯅ
ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯍꯤꯡꯗ ꯁꯤꯔꯕ ꯅꯨꯄꯥ ꯑꯍꯜ ꯑꯗꯨ ꯅꯥꯗꯨꯅ ꯑꯗꯨꯃꯛ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩꯗꯨ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯨꯝꯂꯛꯇ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯌꯦꯅꯈꯥꯔꯣꯝꯗ ꯑꯃꯨꯛ ꯆꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯅꯍꯥ ꯑꯃꯈꯛꯅ ꯑꯃꯥꯡꯁꯪꯗ ꯃꯈꯣꯡ ꯍꯥꯝꯂꯨꯔꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯃꯈꯨꯠꯇ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯃꯗꯤ ꯄꯥꯏꯔꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯍꯪꯒꯠꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯅ ꯃꯍꯥꯛ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯕ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨꯕꯨ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯗꯨꯃꯛ ꯃꯩ ꯑꯗꯨ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗ ꯐꯟ ꯆꯣꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯂꯧꯔꯝꯃꯤ꯫ ꯚꯨꯠ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯍꯥꯠ ꯑꯁꯤ ꯑꯁꯨꯝꯅ ꯆꯣꯡꯁꯤꯟꯗꯨꯅ ꯊꯋꯥꯏ ꯂꯧꯕ ꯑꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯊꯨꯅ ꯌꯥꯡꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯇꯨꯅ ꯏꯕꯦꯂꯩꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯅꯔꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯁꯤꯔꯤꯕꯖꯥꯠꯅꯣ? ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯪꯗꯕ ꯃꯤꯍꯥꯠ ꯑꯁꯤꯕꯨ꯫ ꯃꯍꯥꯛꯀꯤꯁꯦ ꯑꯍꯤꯡꯗ ꯃꯈꯣꯡ ꯍꯥꯝꯕ ꯊꯣꯛꯄ ꯃꯥꯜꯂꯤ꯫ ꯂꯥꯏ ꯇꯤꯟ ꯁꯣꯏꯗꯅ ꯊꯦꯡꯅꯔꯝꯒꯅꯤ꯫ ꯃꯗꯨꯗ ꯑꯁꯤꯕ ꯑꯗꯨꯒꯤ ꯋꯥꯔꯣꯏꯁꯤꯟ ꯐꯪꯗꯅ ꯑꯗꯨꯃꯛ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯜ ꯑꯗꯨꯗ ꯃꯤ ꯑꯃꯃꯝ ꯑꯗꯨꯝ ꯁꯤꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯅꯔꯝꯃꯤ, ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯤ, ꯅꯣꯡꯃꯅ ꯑꯍꯜ ꯑꯃꯨꯛ ꯁꯤ, ꯅꯣꯡꯃꯅ ꯑꯉꯥꯡ ꯑꯃꯨꯛ ꯁꯤ, ꯑꯁꯨꯝꯅ ꯁꯤꯖꯤꯜꯂꯛꯄꯁꯤ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯀꯔꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇ ꯈꯟꯅꯁꯤ꯫ ꯋꯥ ꯀꯌꯥ ꯑꯃ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯕ ꯃꯥꯏꯕ ꯇꯣꯝꯆꯧꯕꯨꯁꯨ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯆꯧꯁꯨ ꯃꯤꯁꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯖꯩ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯤꯡ, ꯌꯨꯝ ꯌꯨꯝꯗ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕꯤꯌꯨ꯫ ꯑꯩꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯕꯅꯣ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯇꯧꯖꯒꯦ꯫ ꯑꯩꯅ ꯑꯁꯨꯝ ꯈꯟꯕꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯁꯣꯏꯗꯅ ꯂꯩꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯃꯌꯨꯝꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯚꯨꯠꯀꯨꯝꯕ ꯊꯋꯥꯏꯒꯨꯝꯕ ꯑꯃꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯁꯤ꯫ ꯑꯗꯨ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗ꯭ꯔꯒ ꯍꯟꯗꯛ ꯃꯔꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯈꯠꯂꯛꯂꯤꯕꯁꯤꯕꯨ꯫ ꯇꯣꯝꯆꯧ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯕ ꯐꯅ ꯍꯩꯗꯨꯅꯁꯨ ꯐꯠꯇꯕ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯉꯣꯟꯗ ꯈꯛ ꯑꯋꯥꯕ ꯄꯤꯗꯕ ꯃꯤꯁꯛꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯆꯤꯡꯅꯔꯝꯗꯦ꯫ ꯇꯣꯝꯆꯧꯗꯨ ꯋꯥꯈꯜ ꯑꯁꯨꯝ ꯇꯧꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯂꯩꯁꯤ ꯚꯨꯠ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯚꯨꯠ ꯅꯨꯄꯤꯅꯤꯀꯣ? ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅꯥꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯖꯥꯠꯂꯥ? ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯔꯝꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯇꯧꯔꯛꯄꯅꯤ꯫ ꯐꯔꯦ, ꯑꯩ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯔꯒꯦ꯫ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗꯗꯤ ꯑꯍꯦꯟꯕ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯅꯈ꯭ꯔꯤ꯫ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜꯅ ꯃꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯁꯥꯡꯅ ꯊꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇꯅ ꯐꯩꯖꯨꯞꯅ ꯀꯨꯞꯁꯤꯜꯂꯤ꯫ ꯃꯤ ꯑꯃꯅ ꯇꯨꯝꯕꯒꯤ ꯃꯑꯣꯡꯗ ꯁꯥꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯊꯣꯛꯇꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯏ꯫ ꯁꯨꯃꯥꯡꯒꯤ ꯃꯔꯨꯝ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯦꯛꯇ ꯌꯦꯡꯂꯒꯦ꯫ ꯚꯨꯠꯀꯤ ꯁꯥꯟꯅꯐꯝꯗꯤ ꯁꯨꯃꯥꯡꯗꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯂꯝꯆꯠꯄꯨ ꯈꯪꯗꯣꯛꯂꯒꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯏꯕꯦꯂꯩꯁꯨ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯇꯨꯝꯂꯤꯕꯣꯏ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯂꯛꯏ꯫ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯚꯨꯠ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯋꯥꯡꯂꯣꯝꯗ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯩꯅ ꯆꯤꯡꯅꯕꯗꯣ ꯆꯨꯝꯂꯦꯗꯅ꯫ ꯅꯍꯥꯟ ꯃꯈꯩ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯍꯥꯠꯂꯤꯕꯁꯤ ꯃꯍꯥꯛꯅ ꯑꯣꯏꯔꯦꯀꯣ? ꯈꯪꯒꯅꯤ꯫ ꯅꯪꯕꯨ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯃꯥꯡꯍꯟꯈꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯃꯛ ꯂꯩꯕ ꯇꯥꯔꯕꯗꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯕ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ꯫ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯅꯪꯕꯨ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯀꯦ꯫ ꯇꯣꯝꯆꯧꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯣꯜꯅꯨꯡꯗ ꯐꯨꯝꯖꯤꯟꯈꯤꯕ ꯆꯐꯨ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯁꯨꯃꯥꯡꯗ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥꯏꯁꯣꯟ ꯑꯃ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯆꯐꯨ ꯑꯗꯨ
लेबाक मखा अदुदा दग थादै अदुना तौबदा चफु अदु पुंकाई काइरि चफु अदुना मचेत ताना काइरबा अदुदा भूत नुपी अदुगी हक्चांगसु मचेत मचेत मयि चटपा हौरक्लमी महाक्ना पाइरिबादो मंगम सानबा ngamlamde तोमचौना भूत नुपी अदुबो अमुक कौरी भूत नुपी अदो महागी थवाई अदुबो चिंखिबना असुमक मतुंग हलक्लमी कोना थांगदा सुमांग अदुदा यौरि सुमांग मतोन अदुदा लेप्तुना लैरि तोमचौना भूत नुपी अदुबो येंगदुना नंग मफम असिदा लैबा याद्रे मिकुप असिदगी नातेफमदा तेजख्रो नहनफमदा हंजख्रो असी हाइरगा चफु मनुंगदा यावबा फीना साबा लाई फदेबी अदुबो मै थादोक्लमी अदुना तौबा अदुदा भूत नुपी अदो मसा पुंबा मैना चाक्लरी मैखु ओंदुना मांखिरमी असुमना तौरबदा तोमचौदु मसा पुंबा खंगांग हेक यांगलमी अइनदि अइगी नुपीनि हाइदुना लुना खलुरगा नंगनदि मी पुमनमक हातुना लेरमले नंगबु नुक्सी हाइना थंगबदबगी महुत्ता अइगी पुंसिसे इतोमतो ओइना अदुमक लेजख्रगे नमित खरनिगी मतौंगनि खुल लेकाई अदुदा थोक्लंबा मिसिमिना अदो थोखेद्रे मसिदा खुंजा पुंबा हराउनरे नोंगमा नुपी अहुमखक तोमचौगी मयुमदा लाक्लमी इबुंगो नंगी नुपीदी अमुक्ता कौथोरो इनेसिंग अइगी नुपीदो सिख्रे हा नंगी नुपीबु सिख्रे हाइबा अइखोइदि खंगहौदेना नुपी अहुमदो ngahak phamlaba tungda amuk tholei lambi aduda chatna chatna haini handaki misi aduda magi nupi adu su sikhiba soidana oiramgani nungaiteda ibungo khura tomjause makhoigi wakhanda sumna khanduna leikhirami tomjausu yum aduda mahak mathanta hanagum leikhirami thaina matam amagi warini laibak amada thangamba kauba ningthau ama leirami ningthau thangambagi masak matau phajabi sanare kaubi masanupi ama leirami mazabe masanare masak matauda wangang sangangda awatpa amata leiramdi adubu mazabe masanare gi asoiba ama hairagadi jwar sanaba yamna pamlami mama nasanupi se angang natrabani mana jwar asum sanabasi ai pamdeko iningthau nanai nupi so kari haigadabano khangdre ai su phana kannadi haibani adubu nasanupina manada hapte asi haiduna ningthau thangambaga magi loinabi aduga masanupi sanareina jwar sanaba adugi maramda thawai wana wari sarami nakal amaromdana mazaibe masanareido mataroi kharaga punsilaga jwar sanarami haitamha khadrang madak tongnuko mazaibe ma nanai nupina karamba matamdabu khadrang madak tawkhrabagene ibema tawde amu che totpada yipsinba kanbagi wani adamna hekta hainuda madudi aidunate nakhoisu loina tawridoni asi haiduna jwar sanaminariba makhoi ahum marido yetnaba haureklami yari to taningdre asi haiduna mazaibe masanareina khanglaulawrpa aduda yetnaramba nupi ani ahumdo tumin leina khirami kaidawre amuk tumin loin leinarabade mazaibe mana khanglaulawrpa aduda aikhoidi mihulgase ayokre aduna tapna phathanaba hotnaribani nasaktuga pakhalini gaina tawrido ibema paktre asi haiduna makhoi ani ahumdo phajabida yenglaga nokselami phajabisu makhoi ani ahumna nokselakpa aduda paithoklaga leirami paithokline tawrisi yengo masaknena purum haidup hikmaladana kaino nakhoi mayamna ingonda khalisibo yare jwar sanabra haibu khanraktana tokpatare jwar sanari sida oina mai onsinsi asi haiduna mazaibe masanareina makhoi ani do khamdoklaga jwar sanari duda oina mai onsilami nakal amaromdana ningthau khubam munana bo hotnariba ningthaugi manaw nupa tolena amaibi amagi manakta lona laklami ibungo tolen kari leirage nangna aboki da lakliba sibo abo nasusi aboka wari amata khanagi haina laklibani hayo kari dana se haibano maibi amubugi wadu tabada tolendo haifet 𝗪𝗪𝗂𝗪 lona wari ama haudoklami ibungo tolen madu nabenda hairakanu naben madu ngamloi abok nasun haiba sida yadrabadi aboki isu nupase awafamda tani haisi kawgano
Ishu ibungo. Nanai abok. Ishu na hairiba ado yarage. Phare abok. Ado oirabadi. Ngasigidi nasuyumda halage. Kona amu pau haiglage. Asi haiduna tolendo wakhal nungaina konung maikei pangkhirami. Asomdana 𝗪𝗫 ꯁꯅꯥꯔꯩꯗꯣ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯃꯁꯥꯗꯣ ꯏꯇꯦꯛ ꯇꯦꯛꯂꯛꯂꯝꯃꯤ. ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ. ꯃꯖꯥꯏꯕꯦꯝ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯃꯥꯡꯂꯤꯁꯤꯗꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯁꯤꯕ. ꯑꯗꯨꯒꯤꯕꯨ ꯁꯦ ꯑꯁꯤ ꯂꯧꯔꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝ ꯁꯅꯥꯔꯩꯗꯣ ꯃꯥꯅ ꯇꯣꯡꯂꯤꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯃꯈꯣꯏ ꯃꯌꯥꯝꯗ ꯄꯤꯊꯣꯛꯂꯝꯃꯤ. ꯑꯁꯤ ꯑꯣꯏꯔꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯁꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯗꯣ ꯃꯖꯥꯏꯕꯦꯝ ꯁꯅꯥꯔꯩꯗ ꯍꯜꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯃꯌꯥꯝꯗꯨꯅ ꯆꯠꯅꯈ꯭ꯔꯕꯗ ꯂꯩꯃꯔꯦꯝꯕꯤꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯁꯦ ꯅꯄꯥꯕꯨꯡꯅ ꯌꯥꯝꯅ ꯁꯥꯎꯔꯤ. ꯃꯁꯤ ꯁꯥꯟꯅꯗꯅꯕ ꯍꯣꯠꯅꯧ ꯀꯩꯗꯧꯒꯦ? ꯏꯃꯥ, ꯖ꯭ꯋꯥꯔ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯄꯨꯟꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯖꯥꯏꯕꯦꯝꯃꯅꯤ ꯍꯥꯏꯗꯅ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯄꯁꯨ ꯌꯥꯗꯦ ꯇꯧꯔꯤꯕ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇꯗꯤ ꯅꯪꯕꯨ ꯈꯟꯊꯧ ꯀꯩꯗꯧꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗꯨ ꯇꯣꯛꯅꯕ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝ ꯁꯅꯥꯔꯩꯗꯣ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯣꯏꯅ ꯇꯥꯁꯤꯜꯂꯝꯗꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝ ꯁꯅꯥꯔꯩꯗꯣ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ. ꯃꯃꯥ, ꯅꯪꯕꯨ ꯅꯆꯥꯅꯨꯄꯤꯗ ꯑꯩꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗꯣ ꯄꯥꯝꯗꯦ ꯍꯥꯏꯗ꯭ꯔꯕꯣ? ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯨꯄꯤꯅ ꯍꯥꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯅ ꯃꯃꯥ ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯕꯤꯗ꯭ꯔꯦ. ꯐꯔꯦ, ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ. ꯑꯩꯃꯛꯅ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯀꯗ꯭ꯔꯥ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯍꯥꯏꯗꯕ ꯌꯥꯔꯔꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯊꯥꯡꯉꯝꯕꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯃꯖꯥꯏꯕꯦꯝ ꯁꯅꯥꯔꯩꯗꯣ ꯃꯄꯥꯕꯨꯡ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯃꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯏꯔꯣꯡ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯧꯔꯛꯂꯝꯃꯤ. ꯏꯆꯥ ꯊꯣꯏꯕꯤ, ꯅꯪ ꯏꯄꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯄꯥꯕꯨꯡꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ? ꯑꯩꯗꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯜꯂꯤꯕꯗꯨꯗꯤ. ꯑꯗꯨꯅꯔ ꯅꯨꯄꯤ ꯅꯪꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤꯕꯗꯣ? ꯑꯗꯨꯗꯤ ꯏꯊꯟꯇ ꯀꯣꯅꯨꯡꯗ ꯑꯁꯨꯝ ꯂꯩꯁꯤꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨꯒ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯁꯥꯟꯅꯕꯅꯤꯕ. ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯖꯥꯏꯕꯦꯝꯃꯅꯤ. ꯑꯗꯨꯅ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯃꯤꯅꯅꯦ ꯅꯇꯨꯡꯗ ꯇꯊꯤ ꯉꯥꯡꯍꯟꯒꯗꯕ ꯊꯕꯛꯁꯦ ꯏꯄꯥ ꯄꯥꯝꯗꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯊꯥꯡꯉꯝꯕꯅ ꯃꯆꯥꯅꯨꯄꯤ ꯁꯅꯥꯔꯩꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯍꯥꯏꯁꯦ ꯑꯔꯦꯝꯕ ꯊꯕꯛ ꯅꯠꯇꯦ, ꯃꯇꯨꯡꯗ ꯁꯥꯟꯅꯒꯅꯨ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ. ꯃꯖꯥꯏꯕꯦꯝ ꯁꯅꯥꯔꯩꯗꯣ ꯃꯄꯥꯕꯨꯡ ꯂꯩꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯂꯝꯃꯤ. ꯅꯣꯏꯅ ꯐꯅ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯖ꯭ꯋꯥꯔ ꯁꯥꯟꯅꯅꯤ. ꯑꯩꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗ ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅꯣ ꯊꯤꯡꯕ ꯉꯝꯒꯗꯕ? ꯑꯁꯤ ꯈꯟꯅ ꯃꯆꯤꯟꯗꯣ ꯈꯖꯤꯛ ꯆꯤꯡꯈꯠꯂꯒ ꯅꯣꯛꯂꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯂꯦꯟꯗꯣ ꯃꯥꯏꯕꯤ ꯑꯃꯨꯕꯤꯒꯤꯗ ꯂꯥꯛꯂꯝꯃꯤ. ꯑꯕꯣꯛ, ꯑꯕꯣꯛꯄꯨ ꯂꯩꯇꯕ꯭ꯔꯣ? ꯀꯅꯥ? ꯑꯕꯣꯛꯇꯤ ꯑꯋꯥꯡꯗ ꯑꯅꯥꯕ ꯑꯃꯒꯤ ꯆꯠꯈꯤ. ꯑꯕꯣꯛꯀ ꯑꯃꯨꯛꯇ ꯎꯅꯒꯦ ꯇꯧꯕꯅꯤ. ꯑꯕꯣꯛꯄꯨ ꯀꯌꯥꯝ ꯀꯨꯏꯔꯛꯀꯅꯤ ꯍꯥꯏꯈꯤꯒꯦ? ꯄꯪꯀꯨꯏ ꯀꯨꯏꯔꯛꯂꯣꯏꯗꯤ ꯍꯥꯏꯕꯅꯤ. ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯇꯣꯂꯦꯟꯗ ꯐꯤꯗꯥ ꯊꯥꯔꯝꯃꯤ. ꯇꯣꯂꯦꯟꯁꯨ ꯐꯤꯗꯥꯗꯨꯗ ꯐꯝꯂꯒ ꯃꯥꯏꯕꯤ ꯑꯃꯨꯕꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯥꯏꯕꯤ ꯑꯃꯨꯕꯤꯁꯨ ꯆꯩꯁꯨ ꯁꯨꯗꯨꯅ ꯇꯞꯂꯤ ꯂꯥꯛꯂꯝꯃꯤ. ꯑꯕꯣꯛꯄꯨ ꯀꯔꯥꯏ ꯌꯧꯔꯒꯦ? ꯃꯥꯏꯕꯤ ꯑꯃꯨꯕꯤ ꯇꯣꯂꯦꯟ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯁꯥꯗꯣ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯔꯝꯃꯤ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯝꯃꯤ. ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ, ꯅꯪ ꯂꯥꯛꯂꯝꯂꯤꯕ꯭ꯔꯥ? ꯍꯣꯏ ꯑꯕꯣꯛ, ꯑꯕꯣꯛꯀ ꯌꯥꯅꯈꯤꯕ ꯋꯥꯐꯝꯗꯣ ꯊꯕꯛ ꯄꯥꯡꯅꯕ ꯍꯩꯗꯅ ꯂꯥꯛꯆꯔꯤꯕꯅꯤ. ꯇꯣꯂꯦꯟꯒꯤ ꯋꯥꯐꯝꯗꯣ ꯇꯥꯕꯗ ꯃꯥꯏꯕꯤ ꯑꯃꯨꯕꯤꯗꯣ ꯃꯁꯨꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯏꯁꯨ ꯊꯣꯏꯕ, ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦ, ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ. ꯑꯕꯣꯛ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯌꯦꯡꯉꯣꯏ, ꯑꯋꯥꯡꯒꯤ ꯅꯅꯦ ꯆꯥꯎꯕꯤ ꯍꯣꯏꯗ ꯌꯣꯡꯆꯥꯛ ꯍꯦꯛꯏ, ꯂꯧꯔꯨ ꯂꯥꯛꯑꯣ ꯍꯥꯏꯍꯧꯕꯅꯤ. ꯅꯪ ꯑꯃꯨꯛꯇ ꯂꯧꯔꯨꯆꯣ. ꯍꯣꯏ ꯑꯕꯣꯛ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯃꯕꯣꯛꯅ ꯆꯠꯂꯨ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨ ꯆꯠꯈꯤꯔꯝꯃꯤ. ꯊꯧꯕꯅ ꯆꯠꯈ꯭ꯔꯕꯗ ꯃꯥꯏꯕꯤ ꯑꯃꯨꯕꯤꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ.
Abok, aina haiba thabakto pangthokpa horasi. Ibungo, 𝗕𝗏𝗂𝗂𝗵𝗃 nangi 𝗬𝗵𝗵 adamna minamba adubo phaba oigadrane. Abok, pabungna leiringe matamda 𝗕𝗏𝗂𝗂𝗵se nasin nanauna amuk sinaduna nganglau hairamani. Adubu yambungna 𝗕𝗏𝗂𝗵𝗃 hek phamkhiba adudagi manau aibu kawkhibani. Asi haiduna tolendu pendaba pungbadu tamlami. Madu phana oiduna su penthokpa tamu haina ꯃꯥꯏꯕꯤ ꯑꯃꯨꯕꯤꯅ ꯐꯅ ꯀꯟꯅ ꯊꯦꯝꯂꯝꯃꯤ. ꯑꯕꯣꯛꯀꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯗ ꯇꯧꯕꯤꯌꯨ. ꯑꯗꯨꯅ ꯑꯕꯣꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ. ꯏꯁꯨ ꯏꯕꯨꯡꯉꯣ, ꯐꯔꯦ. ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯏꯅꯤꯡꯊꯧꯕ ꯋꯥꯈꯜ ꯆꯣꯏꯕ ꯑꯁꯤꯔꯥ? ꯃꯗꯨꯃꯛꯅꯤ. ꯅꯁꯨꯅ ꯄꯥꯝꯂꯤꯕꯁꯤꯁꯨ ꯑꯕꯣꯛ. ꯐꯔꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯍꯣꯔꯦꯟꯗꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯒꯦ. ꯑꯕꯣꯛꯅ ꯑꯗꯨꯝ ꯍꯦꯛ ꯇꯧꯕꯤꯔꯣ. ꯑꯗꯨꯗꯤ ꯅꯁꯨꯁꯨ ꯍꯟꯖꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ. ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯧꯕꯗꯣ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯁꯥꯎꯔꯤ ꯇꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ. ꯏꯁꯨ ꯊꯣꯏꯕ, ꯀꯩꯗꯧꯔꯦ? ꯑꯗꯨꯛ ꯁꯥꯎꯅ ꯆꯪꯂꯛꯂꯤꯕꯗꯤ? ꯑꯕꯣꯛ, ꯏꯅꯦ ꯆꯥꯎꯕꯤꯅ ꯃꯈꯣꯏꯒꯤꯗꯤ ꯌꯣꯡꯆꯥꯛ ꯍꯦꯛꯇꯦ. ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯒꯤ ꯑꯍꯜꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯅꯣ ꯍꯥꯏꯅ ꯈꯠꯅꯔꯝꯕꯅꯤ. ꯏꯍꯦ, ꯑꯕꯣꯛꯅ ꯄꯦꯡ ꯆꯣꯏꯕꯒꯤ ꯑꯣꯏꯔꯝꯂꯅꯤ. ꯀꯔꯤꯒꯤ ꯅꯪꯕꯨ ꯃꯤꯒ ꯈꯠꯅꯔꯤꯕꯅꯣ? ꯑꯕꯣꯛ, ꯃꯤꯅ ꯑꯕꯣꯛꯄꯨ ꯍꯨꯟꯗꯨꯅ ꯆꯩꯔꯛꯂꯒ ꯑꯩꯅ ꯀꯔꯝꯅ ꯇꯨꯃꯤꯟꯅ ꯇꯥꯊꯣꯛꯇꯨꯅ ꯂꯩꯗꯧꯔꯤꯒꯦ? ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯃꯤꯒ ꯈꯠꯅꯔꯤꯁꯦ. ꯑꯃꯨꯕꯤ ꯃꯁꯨꯅ ꯃꯥꯕꯨ ꯅꯤꯡꯖꯕ ꯑꯗꯨꯗ ꯑꯄꯦꯟꯕꯗꯤ ꯄꯣꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯁꯨꯗ ꯃꯤꯅꯝꯕ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯈꯜꯂꯨꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕꯗꯨ ꯂꯣꯠꯁꯤꯜꯂꯒ ꯃꯇꯨꯡꯗ ꯃꯤꯒ ꯏꯔꯦꯟꯖꯅ ꯂꯣꯏꯅꯧ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯍꯣꯏꯁꯦ ꯑꯕꯣꯛ, ꯃꯇꯨꯡꯗꯗꯤ ꯑꯕꯣꯛꯅ ꯄꯥꯝꯗꯕ ꯑꯃꯠꯇ ꯇꯧꯔꯔꯣꯏ. ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯂꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯃꯕꯣꯛꯄꯨ ꯁꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯧꯕꯅ ꯇꯨꯝꯈ꯭ꯔꯕ ꯇꯨꯡꯗ ꯃꯥꯏꯕꯤ ꯑꯃꯨꯕꯤꯗꯨ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯌꯥꯝꯗꯨ ꯂꯧꯊꯣꯛꯂꯒ ꯏꯃꯨꯡ ꯂꯝꯌꯥꯏꯗ ꯂꯥꯏꯊꯧ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯊꯕꯛꯁꯦ ꯇꯧꯕꯗꯤ ꯄꯥꯝꯗꯕꯅꯤ. ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯅ ꯇꯧꯗ꯭ꯔꯕꯗꯤ ꯏꯁꯨꯒꯤ ꯄꯨꯟꯁꯤ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ. ꯑꯁꯤ ꯈꯟꯅ ꯃꯥꯏꯕꯤ ꯑꯃꯨꯕꯤꯗꯨ ꯂꯥꯏꯊꯧꯗꯨ ꯇꯧꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯨ ꯑꯁꯨꯝ ꯇꯨꯝꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯖ꯭ꯋꯥꯔꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ. ꯏꯃꯣꯝ ꯏꯕꯦꯝꯃ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯆꯥꯡꯌꯦꯡ ꯍꯧꯕ ꯍꯧꯔꯅꯤ. ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯍꯦꯛ ꯍꯧꯈꯤꯕꯗꯒꯤ ꯅꯍꯥꯛ ꯑꯁꯤ ꯀꯅꯥꯅꯁꯨ ꯎꯕ ꯐꯪꯗꯕ ꯑꯣꯏꯔꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯖ꯭ꯋꯥꯔꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯐꯨꯠ ꯂꯥꯎꯅ ꯃꯥꯡꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯨ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ. ꯍꯥꯏꯊꯕ, ꯅꯪꯕꯨ ꯑꯩꯒꯤ ꯁꯝꯖꯦꯠ ꯑꯗꯣ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ? ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯊꯕꯥꯗꯨ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯒꯤ ꯃꯁꯛꯇꯤ ꯎꯗꯅ ꯈꯣꯟꯖꯦꯜ ꯇꯃꯛ ꯇꯥꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ. ꯑꯗꯨꯒ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ. ꯃꯖꯥꯏꯕꯦꯝꯃꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯅꯅꯥꯏ ꯅꯨꯄꯤꯅ ꯃꯖꯥꯏꯕꯦꯝꯃꯕꯨ ꯎꯕ ꯐꯪꯗ꯭ꯔꯤ. ꯀꯩꯅꯣ ꯊꯕ, ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯂꯤꯕ ꯑꯁꯤꯕꯨ ꯎꯗ꯭ꯔꯣ? ꯀꯥꯏꯗꯅꯣ ꯃꯖꯥꯏꯕꯦꯝꯃ? ꯅꯅꯥꯏ ꯅꯨꯄꯤꯅ ꯃꯖꯥꯏꯕꯦꯝꯃꯕꯨ ꯎꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ. ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯁꯨ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯍꯥꯛꯄꯨ ꯎꯕꯗꯤ ꯉꯝꯂꯝꯗꯦ. ꯍꯥꯏ, ꯏꯆꯥ ꯊꯣꯏꯕꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯁꯥꯗꯤ ꯂꯩꯕ ꯎꯔꯝꯗꯦ. ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦ? ꯏꯃꯥ, ꯑꯩ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯎꯗ꯭ꯔꯕꯣ? ꯀꯗꯥꯏꯗꯅꯣꯅꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯤ ꯂꯩꯕ ꯎꯔꯝꯗꯦ. ꯃꯇꯝꯁꯤꯗ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯨ ꯖ꯭ꯋꯥꯔꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯃꯪꯗ ꯍꯥꯏꯔꯝꯕ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ. ꯏꯃꯥ, ꯑꯩ ꯋꯥꯈꯜ ꯂꯥꯛꯂꯦ. ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ. ꯏꯆꯥ ꯊꯣꯏꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ? ꯏꯃꯥꯗꯤ ꯏꯆꯥꯒꯤ ꯃꯁꯛ ꯎꯗꯅ ꯀꯔꯝꯅ ꯍꯤꯡꯉꯣ ꯍꯥꯏꯕꯅꯣ? ꯁꯅꯥꯔꯩ ꯃꯃꯥꯅ ꯀꯞꯄꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ.
ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯨ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯪ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯝꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯤꯁꯤꯒꯦꯅꯦ? ꯏꯃꯥ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯁꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯐꯝꯁꯦ ꯀꯅꯥꯗꯁꯨ ꯈꯪꯍꯟꯒꯅꯨ꯫ ꯁꯨꯞꯅꯒꯤ ꯊꯕꯥ ꯅꯈꯣꯏ ꯑꯅꯤꯈꯛꯇ ꯈꯪꯖꯤꯜꯂꯨ꯫ ꯑꯇꯩꯗꯗꯤ ꯑꯩ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯕꯤꯌꯨ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯥꯏ ꯊꯕꯥ, ꯑꯩ ꯆꯥꯛ ꯂꯥꯝꯂꯦ, ꯑꯩꯒꯤ ꯆꯥꯅꯕ ꯈꯔ ꯁꯦꯝꯂꯛꯎ꯫ ꯍꯣꯏ ꯃꯖꯥꯏꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯆꯥꯛꯈꯨꯝꯗ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯅ ꯆꯥꯅ ꯊꯛꯅꯕ ꯁꯤꯟꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯃꯔꯦꯝꯕꯤꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯊꯥꯡꯉꯝꯕꯗ ꯃꯆꯥꯅꯨꯄꯤꯗꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯆꯨꯝꯕ꯭ꯔꯥ? ꯍꯥꯏ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯏꯆꯥꯅꯨꯄꯤꯕꯨ ꯐꯪꯅꯕ ꯊꯤꯔꯛꯎ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯕꯨ ꯂꯩꯕꯥꯛ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯔꯝꯃꯤ꯫ ꯀꯣꯅꯨꯡꯗꯁꯨ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩ ꯊꯤꯕ ꯈꯪꯗꯕ ꯑꯗꯨꯅ ꯀꯣꯏꯂꯥꯡ ꯂꯥꯡꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯒ ꯇꯣꯂꯦꯟꯗꯨ ꯃꯕꯨꯛꯅꯤꯡꯗ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯃꯌꯥꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯝꯕꯨꯡ, ꯏꯆꯥ ꯁꯅꯥꯔꯩꯕꯨ ꯊꯤꯕ ꯈꯪꯗꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ? ꯏꯅꯥꯎꯇꯣꯟ, ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯇꯩꯃꯅ ꯍꯥꯏꯕꯗ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯊꯥꯡꯉꯝꯕꯗꯣ ꯃꯆꯥꯅꯨꯄꯤꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯑꯋꯥꯄꯣꯠꯂꯨꯝ ꯄꯨꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯇꯣꯂꯦꯟꯗꯤ ꯃꯄꯨꯛꯅꯤꯡꯗ ꯃꯥꯒꯤ ꯊꯧꯁꯤꯟ ꯑꯗꯨꯗ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯈꯟꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯌꯥꯝꯕꯨꯡ, ꯀꯔꯤꯁꯨ ꯊꯣꯏꯅ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ꯫ ꯅꯅꯥꯎꯅ ꯏꯆꯥꯕꯨ ꯐꯪꯅꯕ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯑꯇꯣꯝꯕ, ꯏꯆꯥꯕꯨ ꯐꯪꯅꯕ ꯊꯤꯕꯒꯤ ꯊꯧꯗꯥꯡꯁꯤ ꯏꯌꯥꯝꯕꯅ ꯏꯅꯥꯎꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯅꯪꯅ ꯏꯌꯥꯝꯕꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯍꯜꯂꯨ꯫ ꯌꯥꯝꯕꯨꯡ, ꯀꯔꯤꯒꯤ ꯌꯥꯝꯕꯨꯡꯅ ꯊꯋꯥꯏ ꯋꯥꯔꯤꯕꯅꯣ? ꯅꯅꯥꯎ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯅ ꯃꯌꯥꯝꯕꯨꯡ ꯅꯤꯡꯊꯧꯕꯨ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯂꯒꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯌꯥꯝꯕꯨꯡꯗ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯔꯨꯔꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯅꯥꯎꯅ ꯆꯠꯈ꯭ꯔꯕꯗ ꯅꯤꯡꯊꯧ ꯊꯥꯡꯉꯝꯕꯗꯣ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯂꯥꯡ ꯑꯗꯨꯗ ꯋꯥꯈꯜ ꯋꯥꯅ ꯐꯝꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯉꯁꯥꯏꯗꯒꯤ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯨ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯔꯥꯇꯣꯟ, ꯈꯨꯔꯥꯇꯣꯟꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯗꯣ ꯑꯩꯅ ꯂꯥꯏꯅ ꯈꯪꯉꯤ ꯍꯥꯏꯕꯁꯤꯗꯤ ꯈꯨꯔꯥꯇꯣꯟꯅꯗꯤ ꯈꯪꯂꯝꯂꯣꯏꯅꯦ꯫ ꯄꯥꯕ, ꯅꯆꯥ ꯃꯇꯝ ꯈꯔꯗꯤ ꯄꯥꯕꯒꯤ ꯃꯐꯝꯗ ꯑꯔꯣꯠꯄ ꯃꯥꯏꯈꯨꯝ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤꯒꯦ꯫ ꯑꯁꯤ ꯈꯟꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯨ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇꯒꯤ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯊꯥꯡꯉꯝꯕꯒꯤ ꯃꯁꯥꯗ ꯃꯆꯥꯅꯨꯄꯤꯒꯤ ꯁꯥꯃꯤꯟ ꯐꯪꯂꯝꯃꯤ꯫ ꯏꯆꯥ ꯊꯣꯏꯕꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯊꯥꯡꯉꯝꯕꯗꯨ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯝꯂꯕ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯨ ꯃꯄꯥꯕꯨꯡꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯕ, ꯅꯆꯥ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯇꯤꯌꯦ꯫ ꯑꯁꯤ ꯈꯟꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯨ ꯇꯞꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯤ꯫ ꯅꯤꯡꯊꯧ ꯊꯥꯡꯉꯝꯕꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯗꯕ ꯑꯗꯨꯗ ꯃꯁꯥꯗꯣ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯅꯪꯕꯨ ꯂꯝꯗꯝ ꯀꯩꯗ ꯂꯩꯕꯒꯦ? ꯏꯄꯥꯗꯤ ꯏꯆꯥꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯎꯔꯛꯇꯕ ꯑꯁꯤꯗ ꯑꯉꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯊꯥꯡꯉꯝꯕꯗꯣ ꯃꯆꯥꯅꯨꯄꯤꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯑꯉꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯁꯨ ꯃꯄꯥꯕꯨꯡꯒꯤ ꯑꯋꯥꯕ ꯃꯇꯧꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯈꯨꯔꯥꯒꯤ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯑꯗꯨꯗꯒꯤ ꯀꯟꯖꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯂꯦꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯏꯕꯤ ꯑꯃꯨꯕꯤꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯑꯕꯣꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯍꯧꯔꯦꯅꯦ꯫ ꯀꯔꯤ ꯇꯧꯔꯒꯦꯅꯦ? ꯇꯝꯃꯨ ꯇꯥꯁꯤꯅꯦ꯫ ꯑꯕꯣꯛ, ꯌꯥꯝꯕꯨꯡ ꯅꯤꯡꯊꯧ ꯉꯥꯎꯆꯠꯅꯕ ꯍꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟ ꯃꯌꯥꯝꯕꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯃꯥꯏꯕꯤ ꯑꯃꯨꯕꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯃꯨꯕꯤ ꯃꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯃꯁꯨꯒꯤ ꯈꯜꯂꯒ ꯈꯥꯡꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯏꯁꯨ ꯏꯕꯨꯡꯉꯣꯒꯤ ꯑꯄꯥꯝꯕ ꯊꯨꯡꯂꯅꯤ ꯇꯥꯕꯗ ꯅꯕꯣꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯕꯣꯛ, ꯊꯕꯛ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯂꯕ ꯅꯁꯨꯅ ꯑꯕꯣꯛꯄꯨ ꯀꯣꯅꯨꯡꯗ ꯑꯃꯥꯏꯕꯤ ꯃꯀꯣꯛ ꯑꯣꯏꯅ ꯍꯥꯞꯇꯧꯔꯤꯕꯅꯤ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯀꯔꯤ ꯀꯔꯤ ꯄꯥꯡꯊꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯆꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯨ ꯃꯇꯣꯝꯇ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯎꯗꯅ ꯂꯩꯕꯗꯨ ꯌꯥꯝꯅꯗꯤ ꯋꯥꯔꯝꯃꯤ꯫ ꯍꯥꯏ ꯊꯕꯥ, ꯃꯆꯥꯏꯕꯦꯝꯃ ꯑꯩꯕꯨ ꯀꯧꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯃꯆꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯨ ꯎꯕ ꯐꯪꯗꯕꯅꯤꯅ ꯀꯔꯣꯝꯗ ꯂꯩꯔꯤꯅꯣ ꯈꯟꯅ ꯏꯉꯥꯎ ꯉꯥꯎꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯍꯥꯏ, ꯑꯩꯒꯤ ꯖꯥꯔꯁꯦꯕꯨꯗꯣ ꯑꯃꯨꯛꯇ ꯄꯨꯔꯛꯎꯅꯤ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯅ ꯁꯨꯝ ꯂꯩꯕꯁꯤ ꯋꯥꯔꯦꯅꯤ꯫ ꯍꯣꯏ ꯃꯆꯥꯏꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯖꯥꯔꯁꯦꯕꯨꯗꯨ ꯄꯨꯔꯛꯇꯨꯅ ꯐꯥꯜ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯂꯝꯃꯤ꯫ ꯊꯕꯥꯅ ꯖꯥꯔꯁꯦꯕꯨꯗꯨ ꯍꯦꯛ ꯊꯝꯂꯝꯕꯒ ꯃꯆꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯅ ꯖꯥꯔꯁꯦꯕꯨꯗꯨ ꯇꯣꯠꯇꯨꯅ ꯁꯥꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯅꯤꯡꯊꯧ ꯊꯥꯡꯉꯝꯕꯗꯨ ꯃꯄꯥꯜꯗꯒꯤ ꯇꯍꯥ ꯇꯍꯥ ꯆꯪꯂꯛꯄꯗ ꯑꯍꯥꯡꯕ ꯃꯂꯪꯗ ꯖ꯭ꯋꯥꯔꯆꯦꯅ ꯄꯥꯏꯔꯒ ꯂꯩꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕ ꯑꯁꯤꯕꯨ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯊꯥꯡꯉꯝꯕꯗꯨ ꯃꯈꯨꯠꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯅꯣꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯖ꯭ꯋꯥꯔꯆꯦꯁꯤꯡꯗꯨ ꯃꯇꯣꯝꯇ ꯐꯥꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯔꯦꯡ ꯁꯥꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯊꯥꯡꯉꯝꯕꯗꯨ ꯉꯛꯅ ꯂꯩꯃꯥꯏꯗ ꯍꯩꯊꯈꯤꯔꯝꯃꯤ꯫ ꯍꯩꯃꯥ, ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯩꯗꯧꯔꯕꯒꯦ? ꯃꯈꯣꯏ ꯄꯥꯕꯨꯡ! ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯅ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯝꯗꯦ꯫ ꯍꯥꯏ ꯊꯕꯥ, ꯏꯁꯤꯡ ꯈꯤꯇ ꯄꯨꯔꯛꯎ꯫ ꯍꯣꯏ ꯂꯩꯃꯔꯦꯝꯕꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯑꯝꯃꯤ꯫ ꯊꯕꯥꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯔꯒ ꯂꯩꯃꯔꯦꯝꯕꯤꯅ ꯅꯤꯡꯊꯧ ꯊꯥꯡꯉꯝꯕꯒꯤ ꯂꯋꯥꯏꯗ ꯏꯁꯤꯡ ꯄꯣꯞ ꯄꯣꯞ ꯊꯥꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯊꯥꯡꯉꯝꯕꯗꯨ ꯇꯞꯅ ꯋꯥꯈꯠꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯨ? ꯃꯃꯥ, ꯑꯩꯅ ꯃꯄꯥꯜꯗꯒꯤ ꯆꯪꯂꯛꯄꯗ ꯏꯆꯥꯅꯨꯄꯤꯅ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯕ ꯖ꯭ꯋꯥꯔꯆꯦꯁꯤ ꯑꯍꯥꯡꯕ ꯃꯂꯪꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯑꯩꯗꯤ ꯑꯗꯨꯝ ꯋꯥꯈꯜ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯪꯕꯨ ꯅꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯄꯤꯍꯤꯡꯆꯣꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕ꯭ꯔꯣ? ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤꯅꯦ꯫ ꯑꯩꯅ ꯃꯄꯥꯜꯗꯒꯤ ꯆꯪꯂꯛꯄꯗ ꯖ꯭ꯋꯥꯔꯆꯦꯗꯣ ꯑꯍꯥꯡꯕ ꯃꯂꯪ ꯑꯁꯤꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤꯅꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯄꯥꯕꯨꯡꯅ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯊꯥꯡꯉꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯍꯥꯛ ꯀꯩꯁꯨ ꯇꯧꯗꯦ, ꯃꯍꯥꯛꯅ ꯎꯔꯤꯕ ꯑꯗꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯔꯦꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅꯗꯤ ꯃꯍꯥꯛꯄꯨ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯄꯪꯀꯞꯇ ꯀꯞꯂꯝꯃꯤ꯫ ꯂꯥꯏꯁꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯗꯕꯖꯥꯠꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯃꯇꯦꯡ ꯍꯦꯛꯇ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯑꯁꯤ ꯈꯟꯅ ꯇꯣꯂꯦꯟ ꯃꯌꯥꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯌꯥꯝꯕꯨꯡ, ꯅꯅꯥꯎꯅ ꯃꯇꯤꯛ ꯆꯥꯗꯕ ꯑꯣꯏꯔꯨꯕꯅ ꯏꯆꯥꯅꯨꯄꯤꯕꯨ ꯐꯪꯅꯕ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯤꯁꯨ ꯊꯤꯕ ꯐꯪꯗ ꯌꯥꯝꯕꯨꯡꯅ ꯑꯃꯨꯛ ꯋꯥꯈꯜ ꯃꯥꯡꯂꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯤ? ꯏꯅꯥꯎꯇꯣꯟ, ꯅꯌꯥꯝꯕ ꯀꯩꯁꯨ ꯇꯧꯗꯦꯅꯦ꯫ ꯀꯩꯒꯤꯅꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯉꯥꯎꯕ ꯁꯦꯝꯂꯤꯁꯤꯕꯨ? ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯑꯃꯨꯛ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯇꯩꯃ, ꯏꯇꯩꯃꯅ ꯑꯁꯨꯝꯅ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯗꯤ ꯀꯔꯝꯅ ꯌꯥꯝꯕꯨꯡꯒꯤ ꯋꯥꯈꯜꯁꯤ ꯏꯪꯊꯔꯛꯄ ꯉꯝꯗꯧꯔꯤꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯅ ꯃꯇꯩꯃꯗ ꯃꯌꯥꯝꯕꯨꯡꯕꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯉꯁꯥꯏꯗꯒꯤ ꯃꯆꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯨ ꯐꯝꯐꯝ ꯐꯥꯜ ꯑꯃꯗ ꯐꯝꯂꯒ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯀꯨꯝꯍꯩ ꯍꯧꯕ ꯌꯥꯔꯅꯤ꯫ ꯑꯁꯤ ꯈꯟꯅ ꯃꯆꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯨ ꯃꯄꯨꯛꯅꯤꯡꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯊꯥꯡꯉꯝꯕꯕꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯁꯝꯂꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯂꯦꯟꯗꯨ ꯃꯆꯤꯟ ꯆꯤꯡꯗꯨꯅ ꯈꯖꯤꯛ ꯅꯣꯛꯂꯝꯃꯤ꯫ ꯌꯥꯝꯕꯨꯡ, ꯌꯥꯝꯕꯨꯡꯅ ꯉꯁꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯑꯁꯦ ꯅꯅꯥꯎ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯂꯗꯤ ꯉꯁꯤꯒꯤ ꯑꯋꯥꯕ ꯑꯁꯤ ꯇꯥꯔꯣꯏꯗꯕꯅꯤ꯫ ꯑꯁꯤ ꯈꯟꯅ ꯇꯣꯂꯦꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝꯒꯤ ꯃꯌꯨꯝ ꯆꯪꯗꯨꯅ ꯃꯌꯥꯝꯕꯨ ꯅꯤꯡꯊꯧꯗꯨ ꯉꯥꯎꯔꯦ, ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯋꯥꯌꯦꯜ ꯊꯧꯗꯥꯗ ꯑꯀꯥꯏꯕ ꯑꯣꯏꯔꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯅꯕ ꯂꯥꯂꯣꯡ ꯌꯥꯠꯂꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯊꯣꯝꯕꯅ, ꯐꯝꯅꯥꯏꯕ ꯃꯌꯥꯝ, ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯅꯈꯣꯏꯗ ꯏꯅꯤꯡꯊꯧꯒꯤ ꯐꯤꯕꯝ ꯇꯝꯂꯝꯕ꯭ꯔꯣ? ꯂꯨꯈꯣꯏꯅ, ꯍꯣꯏꯅꯦ ꯐꯝꯅꯥꯏꯕ, ꯑꯩꯈꯣꯏꯗꯁꯨ ꯏꯅꯤꯡꯊꯧꯗꯨ ꯐꯤꯕꯝ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤꯅꯦ꯫ ꯐꯝꯅꯥꯏꯕ, ꯑꯗꯨꯅꯤ, ꯃꯗꯨꯒꯤ ꯈꯟꯕꯗ ꯋꯥꯈꯜꯁꯤ ꯋꯥꯔꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯗꯤ
ꯂꯩꯕꯥꯛꯀꯤ ꯋꯥꯌꯦꯜ ꯊꯧꯗꯥ ꯑꯁꯤꯗꯤ ꯃꯊꯣꯡ ꯑꯃ ꯇꯥꯔꯣꯏꯗꯧꯔꯤꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯑꯁꯨꯝ ꯈꯟꯅꯔꯛꯄꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯦꯛꯇ ꯃꯅꯥꯎ ꯏꯕꯨꯡꯉꯣꯕꯨ ꯅꯤꯡꯊꯧ ꯑꯣꯏꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯖꯔꯁꯤ ꯐꯔꯦ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯅꯥꯏꯕ ꯃꯌꯥꯝꯗꯣ ꯋꯥꯔꯦꯞꯅꯕ ꯂꯣꯏꯔꯕꯗ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯧꯕꯗꯣ ꯃꯕꯣꯛꯀ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯨꯝꯕ ꯆꯪꯂꯝꯃꯤ ꯇꯨꯝꯊꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ ꯄꯥꯔꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯍꯌꯦꯡ ꯀꯣꯔꯧꯗꯒꯤ ꯃꯆꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯒꯤ ꯁꯤꯂꯝ ꯁꯤꯟꯊꯥꯗ ꯃꯇꯦꯡ ꯄꯥꯡꯂꯛꯎ ꯅꯍꯥꯛ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯃꯍꯥꯛꯄꯨ ꯎꯕ ꯐꯪꯂꯣꯏ ꯍꯌꯦꯡꯃꯛ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯉꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯖ꯭ꯋꯥꯔ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯐꯨꯠ ꯂꯥꯎꯅ ꯃꯥꯡꯈꯤꯔꯝꯃꯤ ꯊꯧꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯀꯔꯤ ꯃꯪꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯪꯂꯨꯔꯤꯕ ꯃꯪ ꯑꯗꯨꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯣ ꯃꯃꯥꯏ ꯃꯃꯤꯠꯇ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛꯁꯤꯡꯗꯨ ꯃꯈꯨꯠꯅ ꯇꯞꯅ ꯇꯩꯊꯣꯛꯂꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝꯗꯣ ꯍꯧꯅꯗꯨꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯇꯣꯂꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒ ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯇ ꯇꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯅꯥꯏꯕ ꯃꯌꯥꯝꯗꯨꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅꯕ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟꯗꯨ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅꯗꯤ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯎꯠꯊꯣꯛꯂꯝꯗꯦ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯌꯥꯝꯕꯨꯡ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯅꯤꯡꯊꯧ ꯐꯝꯐꯝ ꯂꯥꯡꯗ ꯐꯝꯕ ꯍꯥꯏꯁꯤ ꯈꯖꯤꯛ ꯐꯖꯕ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯃꯗꯨꯒꯤꯗꯤ ꯊꯣꯏꯅ ꯈꯟꯕꯤꯔꯨꯅꯨ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯈꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯅꯥꯏꯕ ꯃꯌꯥꯝꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟꯕꯨ ꯅꯝꯗꯅ ꯅꯤꯡꯊꯧ ꯑꯣꯏꯅꯕ ꯍꯥꯏꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯐꯝꯍꯜꯂꯝꯃꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯕꯗ ꯇꯣꯂꯦꯟꯗꯨ ꯃꯅꯥꯏ ꯃꯁꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤꯒꯤꯗ ꯂꯥꯛꯂꯝꯃꯤ ꯑꯕꯣꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗꯨ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯤꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯉꯝꯕ ꯑꯕꯣꯛꯇꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯑꯕꯣꯛꯄꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯕꯅꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯌꯥꯅꯤ ꯑꯉꯝꯕ ꯃꯅꯨꯡꯗ ꯂꯦꯡꯁꯤꯟꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯇꯣꯂꯦꯟꯗꯨ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯝꯃꯤ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤꯗꯨ ꯇꯣꯂꯦꯟ ꯎꯕꯗ ꯍꯥꯏꯐꯦꯠ ꯈꯨꯔꯨꯝꯂꯝꯃꯤ ꯏꯁꯨ ꯊꯣꯏꯕ ꯃꯄꯥꯟꯗ ꯊꯣꯛ ꯑꯕꯣꯛꯅꯦ ꯑꯩ ꯅꯤꯡꯊꯧꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯒꯦ ꯍꯣꯏ ꯑꯕꯣꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯊꯧꯕꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯇꯣꯂꯦꯟꯒ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤꯒꯗꯨ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯧꯕꯗꯨ ꯃꯄꯥꯜ ꯊꯣꯛꯄ ꯁꯥꯔꯒ ꯊꯣꯡ ꯃꯔꯨꯝꯗ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯨ ꯂꯨꯝꯂꯒ ꯇꯥꯔꯝꯃꯤ ꯑꯕꯣꯛ ꯅꯁꯨꯅ ꯑꯕꯣꯛꯄꯨ ꯀꯣꯅꯨꯡꯗ ꯑꯃꯥꯏꯕꯤ ꯃꯀꯣꯛ ꯑꯣꯏꯍꯟꯅꯤ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤꯅꯤ ꯅꯁꯨꯅ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯅꯕꯣꯛꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯍꯛꯆꯥꯡꯁꯤ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯅꯥꯏ ꯅꯕꯣꯛ ꯀꯣꯅꯨꯡꯗ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯍꯥꯛ ꯑꯕꯣꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯆꯒꯦ ꯏꯁꯨ ꯊꯣꯏꯕ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤꯅ ꯃꯁꯨ ꯅꯨꯄꯥꯕꯨ ꯀꯣꯅꯨꯡꯗ ꯆꯠꯇꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯊꯧꯕ ꯃꯍꯥꯛꯀꯤ ꯃꯃꯪ ꯑꯃꯗꯤ ꯃꯕꯣꯛꯀ ꯇꯣꯂꯦꯟꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗꯒꯤ ꯀꯣꯅꯨꯡꯗ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ ꯑꯕꯣꯛꯅ ꯅꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯕꯣꯛꯀꯤ ꯅꯁꯨ ꯅꯨꯄꯥꯁꯤ ꯑꯣꯏꯅ ꯀꯣꯅꯨꯡꯗ ꯄꯨꯈ꯭ꯔꯒꯦ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯁꯤꯗꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯪꯗꯕꯅꯤ ꯃꯍꯥꯛꯅ ꯏꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦꯅꯤ ꯅꯕꯦꯟꯗꯤ ꯏꯅꯤꯡꯊꯧ ꯃꯗꯨꯒꯤꯗꯤ ꯊꯣꯏꯅ ꯈꯟꯕꯤꯔꯨꯅꯨ ꯅꯅꯥꯏ ꯑꯩꯅ ꯑꯕꯣꯛ ꯈꯪꯍꯟꯗꯅ ꯑꯕꯣꯛꯀꯤ ꯃꯍꯩ ꯃꯌꯥꯝꯁꯤ ꯅꯅꯥꯏ ꯑꯩꯅ ꯂꯣꯟꯅ ꯂꯣꯟꯅ ꯇꯝꯖꯩ ꯑꯗꯨꯅ ꯅꯅꯥꯏꯕꯨ ꯀꯣꯅꯨꯡꯗ ꯄꯨꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯇꯣꯂꯦꯟꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤꯗꯨ ꯃꯁꯨ ꯅꯨꯄꯥꯕꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯉꯁꯤ ꯑꯗꯨꯗꯤ ꯑꯕꯣꯛ ꯅꯁꯨ ꯅꯨꯄꯥꯁꯤ ꯃꯁꯥꯅꯁꯨ ꯌꯥꯔꯕꯅꯤꯅ ꯀꯣꯅꯨꯡꯗ ꯄꯨꯈ꯭ꯔꯒꯦ
ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤꯅ ꯋꯥ ꯍꯥꯏꯕ ꯅꯪꯗꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯁꯨ ꯊꯣꯏꯕ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯑꯕꯣꯛꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕꯁꯤ ꯂꯣꯏꯅ ꯑꯔꯦꯝꯕ ꯇꯥꯍꯜꯂꯦꯅꯦ ꯅꯪꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤꯅ ꯃꯁꯨ ꯅꯨꯄꯥꯗ ꯃꯍꯥꯛꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕꯗꯣ ꯃꯁꯨꯒꯤꯅꯤ, ꯌꯥꯔꯒꯗꯤ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯕꯣꯛꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕ ꯅꯁꯨꯒꯤꯅꯤ ꯍꯥꯏꯕ ꯈꯪꯖꯩ, ꯑꯗꯨꯕꯨ ꯑꯕꯣꯛ, ꯅꯁꯨꯅ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯑꯕꯣꯛꯅ ꯂꯥꯟꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯅꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤ ꯃꯁꯨ ꯅꯨꯄꯥꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯕꯗ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧ ꯊꯥꯡꯉꯝꯕꯗꯣ ꯃꯅꯥꯎ ꯅꯤꯄꯥꯅ ꯃꯌꯥꯝꯒ ꯂꯧꯇꯨꯅꯔꯒ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯨꯟꯈꯤꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ, ꯀꯩꯒꯤꯅꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯉꯥꯎꯕ ꯁꯦꯝꯂꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯍꯦꯛ ꯏꯅꯥꯎꯅ ꯐꯥꯎꯕ ꯃꯌꯥꯝꯕꯨ ꯑꯩꯕꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝꯁꯤ ꯃꯨꯟꯈ꯭ꯔꯦꯗꯅ, ꯃꯁꯤ ꯅꯠꯇ꯭ꯔꯣ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯦ? ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯨꯄꯤꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣꯕ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯃꯅꯥꯎ ꯅꯤꯄꯥꯅ ꯑꯃꯥꯏꯕꯤ ꯇꯥꯟꯅꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯖ꯭ꯋꯥꯔꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤꯅ ꯋꯥꯐꯝꯁꯦ ꯂꯣꯠꯂꯤ ꯍꯥꯏꯗꯨꯅ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯃꯥ, ꯏꯅꯥꯎꯅ ꯅꯤꯡꯊꯧ ꯈꯨꯕꯝꯁꯤ ꯄꯥꯝꯂꯕꯗꯤ ꯃꯇꯝ ꯈꯔ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯁꯤ, ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯣꯏꯕꯁꯤ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗꯣ ꯃꯥꯁꯨ ꯈꯪꯍꯜꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯂꯣꯟꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯇꯣꯂꯦꯟꯗꯨ ꯃꯅꯥꯏ ꯃꯁꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯥꯎꯕꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯡꯉꯝꯕ ꯇꯍꯥ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯑꯝꯃꯤ꯫ ꯏꯅꯥꯎꯇꯣꯟ, ꯀꯔꯥꯏ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯔꯥꯏꯅꯣ? ꯃꯄꯥ ꯑꯩꯉꯣꯟꯗ ꯁꯤꯅꯣ꯫ ꯌꯥꯝꯕꯨꯡ, ꯏꯆꯥꯅꯨꯄꯤꯗꯣ ꯐꯪꯕ ꯉꯝꯗ꯭ꯔꯤ, ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯀꯔꯤ? ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯗꯨꯛ ꯊꯥꯖꯅ ꯏꯆꯥꯅꯨꯄꯤ ꯊꯤꯔꯛꯎ ꯍꯥꯏꯔꯒ ꯏꯆꯥꯅꯨꯄꯤ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡꯉꯝꯕꯗꯣ ꯃꯅꯥꯎꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯣꯂꯦꯟꯗꯨ ꯍꯩꯅꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯏꯇꯩꯃ! ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯁꯨ ꯃꯅꯥꯎ ꯅꯤꯄꯥꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯑꯝꯃꯤ꯫ ꯑꯇꯣꯝꯕ, ꯀꯔꯤ ꯇꯧꯔꯦ? ꯏꯇꯩꯃ, ꯌꯥꯝꯕꯨꯡꯁꯤ ꯐꯔꯛ ꯌꯥꯝꯅ ꯇꯥꯔꯤ, ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯄꯨꯁꯤꯟꯈ꯭ꯔꯣ꯫ ꯍꯣꯏ, ꯃꯈꯣꯏ ꯄꯥꯕꯨꯡ ꯏꯃꯨꯡꯗ ꯆꯪꯂꯁꯤ꯫ ꯃꯃꯥ, ꯑꯩꯗꯤ ꯏꯆꯥꯅꯨꯄꯤ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯄꯥꯟꯗ ꯑꯁꯨꯝ ꯂꯩꯒꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯤꯗꯣ ꯏꯃꯨꯡꯗ ꯂꯩꯍꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕ ꯊꯥꯡꯉꯝꯕꯕꯨ ꯊꯦꯝꯖꯤꯟꯅꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯇꯣꯂꯦꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯕꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯌꯥꯝꯕꯒ ꯏꯇꯩꯃꯒꯅꯤ꯫ ꯌꯥꯝꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯕꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ, ꯑꯗꯨꯅ ꯌꯥꯝꯕꯨꯡꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯃꯥꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟ ꯃꯖꯥꯏꯕꯦꯝꯃ ꯁꯥꯟꯅꯔꯩꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯅ ꯊꯧꯕꯒꯤ ꯂꯩꯐꯝꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯊꯧꯕ ꯇꯣꯂꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯑꯉꯥꯎꯕ ꯑꯣꯏꯅꯕ ꯁꯤꯜꯂꯤꯕ ꯑꯗꯨ ꯄꯨꯝꯕ ꯈꯪꯂꯕꯅꯤ꯫ ꯃꯗꯨ ꯀꯔꯝꯅ ꯐꯍꯟꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯃꯖꯥꯏꯕꯦꯝꯃ ꯁꯥꯟꯅꯔꯩꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯥꯡꯈꯤꯕ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯀꯥꯗ ꯂꯤꯈꯨꯟ ꯈꯔꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯈꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯖꯥꯏꯕꯦꯝꯃ ꯁꯥꯟꯅꯔꯩꯗꯨ ꯃꯥꯒꯤ ꯀꯥꯗ ꯐꯝꯐꯝ ꯐꯤꯗꯥ ꯑꯃꯗ ꯐꯝꯂꯒ ꯍꯩꯔꯥ ꯈꯔ ꯆꯥꯔꯒ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦꯕ? ꯑꯩꯉꯣꯟꯗꯔꯣ? ꯑꯁꯣꯝꯗ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯗ ꯑꯣꯏꯒꯅꯤ? ꯀꯥꯁꯤꯗꯗꯤ ꯑꯩꯒ ꯁꯣꯝꯗꯒꯅꯤ ꯂꯩꯔꯤꯕꯁꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯁꯥꯟꯅꯔꯩ ꯊꯧꯕꯅ ꯃꯥꯕꯨ ꯎꯕ ꯐꯪꯕ ꯑꯗꯨꯗ ꯆꯥꯔꯝꯂꯤꯕ ꯍꯩꯗꯨ ꯒꯨꯠ ꯂꯥꯎꯅ ꯌꯣꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯑꯁꯦꯡꯕꯩ ꯅꯪꯅ ꯑꯩꯕꯨ ꯎꯕ꯭ꯔꯣ? ꯀꯩꯅꯣꯅꯦ, ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ? ꯑꯁꯤ ꯈꯟꯅ ꯊꯧꯕꯗꯣ ꯀꯥꯗꯨꯗꯒꯤ ꯇꯞꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯁꯥꯟꯅꯔꯩꯗꯨ ꯊꯧꯕꯅ ꯊꯣꯛꯈ꯭ꯔꯕꯗ ꯃꯍꯥꯛꯄꯨ ꯎꯕ ꯉꯝꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯄ ꯑꯁꯤꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯝꯃꯤ꯫ ꯍꯥꯏ ꯊꯕꯥ, ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯎꯅꯦ꯫ ꯊꯕꯥ ꯃꯖꯥꯏꯕꯦꯝꯃ ꯁꯥꯟꯅꯔꯩꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯀꯥꯗꯨꯗ ꯇꯍꯥ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯍꯥꯏ, ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯝꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ? ꯃꯖꯥꯏꯕꯦꯝꯃ, ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯑꯃꯥꯏꯕ ꯑꯣꯏꯅꯕ ꯄꯨꯔꯛꯄꯅꯤ꯫
ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯆꯨꯝꯂꯕꯣ ꯃꯖꯥꯏꯕꯦꯝꯃ ꯅꯅꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯣ ꯃꯅꯥꯏ ꯅꯨꯄꯤ ꯊꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯝꯃꯤ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯁꯦ ꯌꯥꯝꯅ ꯂꯥꯏꯔꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯑꯣꯟꯊꯣꯛꯅ ꯂꯨꯕ ꯍꯥꯏꯗꯣ ꯑꯣꯏꯗꯧꯔꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯈꯟꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯣ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯊꯧꯕꯁꯤ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ ꯍꯦꯛ ꯈꯪꯕꯒ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯣ ꯊꯧꯕꯒꯤ ꯀꯥꯗ ꯂꯣꯟꯅ ꯆꯪꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯧꯕꯗꯤ ꯂꯩꯕ ꯊꯦꯡꯅꯔꯝꯗꯦ ꯃꯗꯨꯒꯤ ꯃꯥꯏꯕ ꯃꯆꯥꯗꯨꯅ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯔꯥꯏ ꯆꯠꯂꯤꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯣ ꯊꯧꯕꯒꯤ ꯀꯥꯗꯨꯗ ꯀꯔꯤꯅꯣ ꯑꯃ ꯀꯟꯅ ꯊꯤꯔꯝꯃꯤ ꯅꯪꯗꯤ ꯑꯗꯨꯗ ꯀꯔꯤ ꯊꯤꯔꯤꯕ ꯀꯩꯁꯨ ꯊꯤꯗꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯣ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ ꯉꯥꯏꯈꯣ ꯀꯔꯤ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩ ꯊꯤꯕ ꯈꯪꯗꯦ ꯍꯥꯏꯔꯤꯕꯁꯦ ꯀꯃꯥꯏꯅꯅꯣ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯒꯤ ꯃꯔꯝ ꯍꯪꯂꯤꯕ ꯀꯔꯤꯒꯤꯅꯣ ꯐꯥꯒꯤꯗꯧꯕ ꯑꯩ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯧꯕꯗꯣ ꯃꯇꯧ ꯀꯔꯝꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯣ ꯀꯥꯗꯨꯗꯒꯤ ꯈꯔ ꯊꯣꯛꯂꯛꯂꯒ ꯐꯝꯐꯝ ꯐꯤꯗꯥ ꯑꯃꯗ ꯐꯝꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯑꯩ ꯈꯪꯂꯕꯅꯦꯕ ꯑꯐꯕ ꯃꯤꯗꯤ ꯀꯔꯤꯁꯨ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟꯒ ꯄꯨꯜꯂꯤꯕ ꯃꯤꯕꯨ ꯀꯩꯗ ꯐꯅꯤꯒꯦ ꯑꯁꯤ ꯈꯟꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯣ ꯇꯍꯥ ꯇꯍꯥ ꯃꯥꯒꯤ ꯀꯥꯗꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ ꯇꯣꯂꯦꯟꯗꯣ ꯅꯤꯡꯊꯧ ꯈꯨꯕꯝꯗ ꯐꯝꯕ ꯐꯪꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯤꯅꯤꯗꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅꯤ ꯑꯩꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯃꯪꯈꯤꯕꯗꯣ ꯑꯁꯤ ꯈꯟꯅ ꯇꯣꯂꯦꯟꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯂꯥꯟꯃꯤ ꯑꯃ ꯇꯍꯥ ꯇꯍꯥ ꯆꯪꯂꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯀꯩꯗꯧꯔꯦ ꯏꯅꯤꯡꯊꯧ ꯃꯄꯥꯜꯗ ꯈꯨꯟꯖꯥ ꯑꯅꯤꯈꯛ ꯈꯠꯅꯕꯒꯤ ꯅꯤꯡꯊꯧꯅ ꯋꯥꯌꯦꯜꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯂꯤ ꯈꯨꯟꯖꯥ ꯑꯅꯤꯈꯛ ꯈꯠꯅꯕꯒꯤꯕꯨ ꯋꯥꯌꯦꯜ ꯊꯧꯗꯥꯒꯤ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯀꯣꯛ ꯋꯥꯌꯦꯜꯍꯟꯕ ꯌꯥꯗ꯭ꯔꯣ ꯏꯅꯤꯡꯊꯧ ꯃꯈꯣꯏꯅ ꯋꯥꯌꯦꯜ ꯊꯧꯗꯥꯒꯤ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯋꯥꯌꯦꯜꯕ ꯑꯗꯨ ꯄꯦꯟꯗꯦ ꯏꯅꯤꯡꯊꯧꯅ ꯋꯥꯌꯦꯜꯕꯤꯌꯨ ꯍꯥꯏꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯑꯅꯤꯗꯨꯅ ꯂꯝ ꯃꯨꯟꯅꯕꯒꯤ ꯈꯠꯅꯔꯤꯕ ꯑꯗꯨ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯤ ꯐꯔꯦ ꯑꯩ ꯂꯥꯛꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗꯣ ꯃꯄꯥꯜꯗ ꯄꯔꯄꯛ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯈꯠꯅꯔꯤꯕ ꯑꯅꯤꯗꯣ ꯋꯥꯌꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯈꯨꯟꯖꯥ ꯑꯅꯤꯗꯣ ꯌꯦꯠꯅꯕ ꯌꯥꯕ ꯌꯦꯠꯅꯔꯕ ꯇꯨꯡꯗ ꯇꯣꯂꯦꯟꯅ ꯑꯅꯤꯗꯣ ꯊꯦꯝꯗꯨꯅ ꯍꯜꯍꯟꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯟꯈ꯭ꯔꯕꯗ ꯇꯣꯂꯦꯟꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯅꯤꯡꯊꯧ ꯑꯣꯏꯕꯁꯤꯗꯤ ꯋꯥꯈ꯭ꯔꯕ ꯊꯕꯛꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯄꯗ ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯁꯤꯟꯕꯗ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯑꯍꯥꯡꯕ ꯃꯂꯪꯗ ꯄꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯂꯦꯟꯗꯣ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕ ꯑꯃꯅ ꯊꯧꯕꯕꯨ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ ꯏꯕꯨꯡꯉꯣ ꯊꯧꯕ ꯏꯅꯤꯡꯊꯧꯗꯣ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯃꯗꯨ ꯇꯥꯕꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯊꯧꯕꯗꯣ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯍꯨꯟꯗꯣꯛꯂꯝꯂꯒ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯇꯍꯥ ꯇꯍꯥ ꯆꯦꯟꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯇꯣꯂꯦꯟꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯛꯅꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥꯈꯨꯠꯇꯣ ꯃꯤꯍꯨꯟ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟꯗꯣ ꯇꯞꯅ ꯃꯈꯨꯠ ꯑꯗꯨ ꯊꯧꯕꯗ ꯄꯤꯔꯛꯂꯝꯃꯤ ꯊꯧꯕꯁꯨ ꯇꯣꯂꯦꯟꯒꯤ ꯈꯨꯗꯥꯡ ꯃꯤꯍꯨꯟ ꯌꯦꯡꯂꯝꯃꯤ ꯏꯅꯤꯡꯊꯧ ꯈꯨꯗꯥꯡ ꯃꯤꯍꯨꯜꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯅꯤꯡꯊꯧꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟ ꯃꯍꯥꯛꯅ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯎꯈꯤꯕ ꯑꯗꯨ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯀꯥꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯗ ꯇꯣꯂꯦꯟꯅ ꯃꯄꯥꯜ ꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗ ꯂꯣꯏꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯥꯗꯨꯗ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯣ ꯍꯨꯃꯥꯏ ꯑꯃ ꯍꯨꯝꯂꯒ ꯆꯪꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯂꯦꯟꯗꯣ ꯃꯁꯥꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯝꯃꯤ ꯏꯕꯨꯡꯉꯣ ꯍꯨꯃꯥꯏꯁꯦ ꯃꯇꯣꯝꯇ ꯄꯥꯏꯔꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗꯣ ꯑꯃꯨꯛ ꯋꯥꯈꯜ ꯃꯥꯡꯂꯒ ꯍꯥꯏꯊꯈꯤꯔꯝꯃꯤ ꯊꯧꯕ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗ ꯉꯛꯅ ꯌꯦꯡꯂꯝꯃꯤ ꯅꯪ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩ ꯅꯪꯗꯤ ꯀꯔꯝꯅ ꯑꯩꯒꯤ ꯏꯃꯤꯡ ꯈꯪꯂꯤꯕ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯖ꯭ꯋꯥꯔꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯑꯗꯨ ꯇꯝꯂꯝꯃꯤ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ꯭ꯔꯣ ꯃꯖꯥꯏꯕꯦꯝꯃꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ꯭ꯔꯣ
ꯑꯗꯨꯒ ꯑꯩꯒꯤ ꯑꯕꯣꯛꯅ ꯑꯁꯣꯏꯕ ꯇꯧꯈꯤꯕ ꯑꯗꯨꯁꯨ ꯆꯨꯝꯊꯣꯛꯄ ꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯈꯨꯔꯥꯇꯣꯟꯁꯤ ꯋꯥꯈꯜ ꯇꯥꯅꯕ ꯇꯧꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯧꯕꯅ ꯇꯣꯂꯦꯟꯕꯨ ꯋꯥꯈꯜ ꯂꯥꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯑꯍꯥꯟꯕꯗꯗꯤ ꯇꯣꯂꯦꯟꯗꯨ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟ ꯃꯀꯣꯛ ꯁꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯩ ꯀꯔꯤ ꯅꯨꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯂꯕꯅꯣ ꯍꯥꯏꯗꯣ ꯌꯧꯔꯦꯍꯦ ꯑꯩ ꯅꯤꯡꯊꯧꯒ ꯑꯃꯠꯇ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯏꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯈꯨꯕꯝꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇ꯭ꯔꯣ ꯏꯌꯥꯝꯕ ꯐꯥꯎꯕ ꯉꯥꯎꯅ ꯐꯩꯅ ꯅꯥꯍꯜꯂꯛꯂꯤꯕꯁꯦ ꯍꯣꯏ ꯀꯩ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ ꯑꯗꯨꯒꯨꯝꯕ ꯃꯤ ꯁꯤꯅꯕ ꯌꯥꯕ ꯋꯥꯗꯨ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯒ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯃꯨꯕꯤꯒꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯝꯂꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯔꯨꯝ ꯑꯃꯗꯒꯤ ꯊꯥꯡꯉꯝꯕꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯌꯥꯝꯕꯨꯡ ꯑꯇꯣꯝꯕ ꯏꯌꯥꯝꯕꯅꯗꯤ ꯅꯍꯥꯛꯁꯤ ꯂꯩꯕꯥꯛ ꯊꯧꯗꯥꯒꯤ ꯄꯣꯠꯂꯨꯝ ꯃꯌꯥꯝꯁꯤ ꯐꯪꯍꯟꯅꯤꯡꯗꯕꯒꯤ ꯅꯍꯥꯛꯄꯨ ꯅꯤꯡꯊꯧ ꯈꯨꯕꯝꯗ ꯐꯝꯍꯟꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯏꯌꯥꯝꯕꯗ ꯃꯥꯂꯣꯝ ꯊꯝꯂꯤꯕꯣꯏꯔꯦ ꯑꯇꯣꯝꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯂꯨꯅ ꯆꯥꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯒ ꯅꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕꯒꯤ ꯃꯍꯨꯠ ꯅꯍꯥꯛꯀꯤ ꯐꯝꯕꯥꯜꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈꯤꯕ ꯃꯗꯣ ꯅꯇꯩꯃ ꯈꯔ ꯄꯦꯟꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯄꯦꯟꯗꯕ ꯋꯥꯍꯩ ꯀꯌꯥ ꯃꯅꯥꯎꯗ ꯍꯥꯏꯔꯝꯃꯤ ꯇꯣꯂꯦꯟ ꯃꯍꯥꯛꯅ ꯂꯥꯜꯂꯨꯕ ꯀꯧꯕꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯌꯥꯝꯕꯨꯡ ꯏꯇꯩꯃ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯅꯅꯥꯎ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯀꯔꯤꯁꯨ ꯂꯩꯇꯕ ꯈꯨꯕꯝ ꯑꯁꯤꯕꯨ ꯃꯤꯍꯧꯔꯨꯕꯅ ꯏꯆꯥ ꯐꯥꯎꯕ ꯀꯥꯎꯊꯣꯛꯄ ꯉꯝꯂꯨꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯅꯅꯥꯎ ꯈꯨꯕꯝ ꯑꯁꯤ ꯄꯥꯝꯖꯗ꯭ꯔꯦ ꯑꯩ ꯏꯆꯥꯅꯨꯄꯤꯕꯨ ꯐꯪꯅꯕ ꯊꯤꯔꯨꯔꯒꯦ ꯈꯨꯔꯥꯇꯣꯟ ꯊꯤꯔꯨꯗ꯭ꯔꯕꯁꯨ ꯑꯩ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯌꯦ ꯇꯣꯂꯦꯟ ꯃꯁꯛꯇꯤ ꯎꯗꯅ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯨꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯈꯨꯔꯥꯇꯣꯟꯒꯤ ꯁꯅꯥꯔꯩ ꯏꯆꯥꯕꯨ ꯀꯔꯥꯏꯗ ꯂꯩꯕꯒꯦꯅꯦ ꯈꯨꯔꯥꯇꯣꯟꯅ ꯏꯆꯥꯕꯨ ꯎꯕ ꯐꯪꯗ꯭ꯔꯦꯅꯦ ꯏꯅꯤꯡꯊꯧ ꯃꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯕꯤꯔꯨꯅꯨ ꯅꯅꯥꯏ ꯑꯩꯅ ꯐꯅꯕ ꯇꯧꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯖ꯭ꯋꯥꯔꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗ ꯆꯦꯠꯅ ꯈꯨꯔꯨꯝꯂꯒ ꯂꯥꯏꯋꯥ ꯑꯃ ꯁꯣꯜꯂꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯒꯤ ꯃꯁꯥꯗꯨ ꯑꯍꯥꯡꯕ ꯃꯥꯂꯪꯗꯒꯤ ꯃꯌꯥꯝꯗꯨꯅ ꯈꯖꯤꯛ ꯈꯖꯤꯛ ꯎꯕ ꯐꯪꯂꯛꯂꯝꯃꯤ ꯏꯆꯥ ꯊꯣꯏꯕꯤ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯒꯤ ꯃꯁꯥꯗꯨ ꯃꯌꯥꯝꯅ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯕꯗ ꯃꯌꯥꯝꯗꯨ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ ꯑꯁꯨꯝ ꯇꯧꯅ ꯃꯌꯥꯝꯗꯨ ꯀꯣꯏꯂꯥꯡ ꯂꯥꯡꯅꯕ ꯑꯗꯨꯗ ꯊꯧꯕꯗꯨ ꯇꯨꯃꯤꯟꯅ ꯃꯌꯨꯝꯗ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣ ꯏꯆꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯈꯤꯁꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯒꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯕꯒꯦꯅꯦ ꯇꯣꯂꯦꯟ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯅꯍꯥꯛ ꯂꯥꯛꯂꯝꯗ꯭ꯔꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯕ ꯉꯝꯂꯤꯕꯁꯤ ꯉꯝꯂꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯏꯆꯥ ꯁꯅꯥꯔꯩꯁꯨ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯀꯅꯥ ꯎꯗꯅ ꯑꯁꯨꯝ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯊꯧꯕꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥꯁꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯥꯡꯉꯝꯕꯅ ꯑꯃꯨꯛ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯒ ꯊꯧꯕꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ